ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯁꯤꯅ ꯆꯍꯤ 3 ꯂꯥꯞꯅꯔꯕ ꯃꯇꯨꯡꯗ ꯅꯤꯛ ꯑꯃꯁꯨꯡ ꯅꯣꯋꯥ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯦꯡꯅꯗꯕ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯅꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅꯤꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯄ ꯃꯩꯔꯤ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯋꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯃꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯤꯛꯇꯗꯤ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯄꯣꯂꯣꯏꯗ ꯅꯤꯛꯅ ꯈꯪꯂꯕ ꯃꯇꯝꯗ ꯅꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯑꯦꯛꯁ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤ ꯅꯣꯋꯥꯕꯨ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯂꯕ ꯃꯇꯥꯡꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯣꯋꯥꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯕ꯭ꯔꯥꯌꯔꯅ ꯂꯧꯗꯨꯅ ꯃꯨꯟꯗꯨꯅ ꯆꯠꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯛꯄꯨ ꯀꯟꯕ ꯉꯝꯈꯤꯕ꯭ꯔꯥ ꯑꯃꯗꯤ ꯅꯣꯋꯥꯒꯤ ꯑꯉꯥꯡꯗ ꯀꯔꯝ ꯊꯣꯛꯂꯛꯀꯗꯕ ꯍꯥꯏꯕꯗꯨ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗ ꯌꯦꯡꯕꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯃꯩꯇꯩ ꯔꯤꯀꯦꯞ ꯁ꯭ꯇꯥꯔ꯫ ꯑꯩ ꯏꯁꯥꯃꯛ ꯅꯔꯦꯁ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯉꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯜꯄꯥ ꯅ꯭ꯌꯨꯁꯇ꯭ꯔꯥ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯁ꯭ꯄꯦꯅꯤꯁ ꯔꯣꯃꯥꯟꯇꯤꯛ ꯗ꯭ꯔꯃꯥ ꯇ꯭ꯔꯤꯂꯣꯖꯤ ꯀꯜꯄꯦꯕꯜꯁ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯄꯥꯔꯠꯅꯤ꯫ ꯇ꯭ꯔꯤꯂꯣꯖꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯃꯨꯚꯤꯁꯤꯡ ꯑꯗꯨꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯗꯨ ꯑꯩꯅ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯕꯤꯗ꯭ꯔꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯍꯥꯟꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯍꯨꯝꯁꯨꯕ ꯄꯥꯔꯠ ꯑꯁꯤꯕꯨ ꯇꯥꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯐꯔꯦ ꯃꯌꯥꯝ, ꯍꯧꯖꯤꯛ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯂꯤꯕ ꯍꯧꯖꯔꯒꯦ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯐꯤꯃꯦꯜ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯅꯣꯋꯥ ꯑꯁꯤꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯦꯌꯔꯄꯣꯔꯠ ꯑꯃꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯏꯕꯤꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯦꯌꯔꯄꯣꯔꯠꯀꯤ ꯃꯣꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯒꯥꯖꯤꯟ ꯑꯃꯗ ꯅꯤꯛꯀꯤ ꯐꯣꯇꯣ ꯌꯥꯎꯔꯝꯕꯁꯤ ꯃꯍꯥꯛꯅ ꯎꯏ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯦꯗꯂꯥꯏꯟꯁꯅ ꯍꯥꯏꯔꯤ ꯂꯤꯁꯇꯔ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯌꯔ, ꯍꯥꯏꯕꯗꯤ ꯂꯤꯁꯇꯔ ꯐꯦꯃꯤꯂꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯥꯏꯁꯤꯜꯍꯧꯒꯗꯧꯔꯤꯕ ꯑꯁꯤꯅ ꯂꯟꯗꯟ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯟꯀ꯭ꯋꯦꯔ ꯇꯧꯔꯦ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯜꯂꯦ ꯍꯥꯏꯗꯨꯅ ꯏꯔꯝꯕ ꯑꯁꯤ ꯃꯍꯥꯛꯅ ꯎꯏ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯏꯕꯗꯒꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯣꯐꯤ ꯍꯩꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯩꯅ ꯁꯦꯠꯂꯤꯕ ꯑꯁꯦ ꯀꯣꯐꯤ ꯃꯆꯨꯒꯤ ꯗ꯭ꯔꯦꯁꯅꯤ, ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯎꯔꯔꯣꯏ꯫ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯁꯤꯃꯟ ꯀꯧꯏ, ꯅꯣꯋꯥꯅ ꯅꯣꯋꯥ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯁꯛ ꯈꯪꯅꯔꯦ꯫ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯣꯋꯥ ꯑꯁꯤ ꯏꯕꯤꯖꯥꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯇ꯭ꯔꯣꯂꯤ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯅꯤꯡꯗ ꯁꯤꯃꯟꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯤꯃꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯤ ꯀꯦꯕ ꯑꯃꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤꯗ, ꯑꯩꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯧꯕ ꯂꯥꯛꯑꯒꯅꯤ꯫ ꯃꯁꯤ ꯇꯥꯕꯗꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯍꯞꯇꯥ ꯑꯃꯨꯛ ꯂꯩꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯅꯝꯕꯔ ꯑꯗꯨ ꯄꯤꯔꯛꯄ ꯌꯥꯔꯒꯗꯤ꯫ ꯃꯁꯤꯗ ꯅꯣꯋꯥꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ, ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯣꯐꯤ ꯑꯃꯗꯤ ꯄꯤꯊꯛꯀꯗꯕ ꯋꯥꯠꯂꯤꯀꯣ꯫ ꯃꯗꯨꯗ ꯅꯣꯋꯥꯅ ꯍꯣꯏ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯖꯦꯅꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯏꯕꯤꯖꯥꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯖꯦꯅꯥꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯐꯝꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯅꯨꯄꯤ ꯈꯔ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯖꯦꯅꯥꯅ ꯕ꯭ꯔꯥꯏꯗꯁꯃꯦꯗꯀꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯋꯥꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯄꯤꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯕ꯭ꯔꯥꯏꯗꯁꯃꯦꯗꯀꯤ ꯗ꯭ꯔꯦꯁ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯗꯕ ꯇꯥꯔꯒꯁꯨ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯗꯤ ꯃꯦꯗ ꯑꯣꯐ ꯑꯣꯅꯔꯒꯤꯅꯤ, ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯀꯩꯅꯥ ꯑꯁꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯛꯅꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯦꯗ ꯑꯣꯐ ꯑꯣꯅꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯕꯦꯁꯃꯦꯟ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯛꯅꯕ ꯅꯨꯄꯥ, ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯅꯛꯅꯗꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯊꯦꯡꯅꯔꯛꯇꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯗ ꯅꯣꯋꯥꯅ ꯆꯤꯡꯅꯩ ꯃꯗꯨꯗꯤ ꯕꯦꯁꯃꯦꯟ ꯑꯁꯤ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯅꯤꯛ ꯑꯣꯏꯍꯜꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀꯨꯏꯅ ꯂꯥꯞꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯒꯗꯧꯔꯦ ꯈꯟꯕꯗꯒꯤ ꯇꯟꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯖꯦꯅꯥꯗ ꯍꯥꯏꯔꯤ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯖꯦꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯖꯦꯅꯥ ꯑꯁꯤ ꯃꯗꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ ꯈꯪꯂꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯦꯟꯕ ꯁꯤꯟ ꯑꯃꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯗꯨꯅ ꯂꯥꯛꯄꯁꯤ ꯎꯠꯂꯤ꯫ ꯃꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯎꯠꯇꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯤꯛꯅꯤ꯫ ꯍꯧꯖꯤꯛ ꯅꯤꯛꯀꯤ ꯃꯁꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯎꯠꯇ꯭ꯔꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯁꯤ ꯗ꯭ꯔꯦꯁ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯋꯥꯅ ꯁꯦꯠꯅꯕ ꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯅꯣꯋꯥ ꯍꯥꯏꯗꯨꯅ ꯊꯥꯗꯨꯅ ꯊꯅꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯇꯨꯅ ꯄꯥꯔꯇꯤ ꯑꯗꯨꯕꯨ ꯌꯥꯎꯕ ꯀꯨꯝꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯤꯃꯣ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯅꯤꯛꯅ ꯌꯥꯝꯅ ꯂꯦꯝꯅ ꯀꯨꯝꯂꯛꯄ ꯑꯁꯤ
Noana ui masi ubadai maga si yamna pakatuna marum amada sangsinra loli asumna nik asi chatkre hojik party tawringe asida Jenana nupa amaga laglami aduga Noah da hari Noah nang Maxwell khangbra mahak asi mai medagini mahak asi ai uncle la natraga ai cousin lai haiba ngamdre ado mahak asi ai family member amani Maxwell gam ori sanar mu hara maga jena si chatkre Maxwell na hai hari masidagi Noah na su hai ado makhoi ni si hojik ori sanare Maxwell na hari nang su jena lo na medicine thaminar pra Noah na nate ai di double degree Spanish amadi English ta tamai asuna Maxwell amasung Noah na wari sanai matang asida Nick na lakba si Noah na urami masigi mahak asi wari sanajaba taraga sumaki mitti Nick ta dumak yengna leiri asumna makoni wari sanai matang asida Nick asi Noah gi maning da laklami masidagi Maxwell na Nick ta korami aduga akoini wari sanaga da blai akoini na ngahan ga haramba tech ki founder adu adugi matang da akoini wari sanaga da blai masida Nick na yamna fajaraba English ke action na hari nanga wari sanaba si yamna nungai aduna sanasi sumna haram laga chatkre Mathangi sinda hojik swimming pool gi mapanda lion amadi maki mayamba asi phamnar lei maki mayamba si jail dagi thorokre makhoni si churup thakton lerami masida Noah laklami aduga harai lion chalo photo kamna ko damakta nangbu janana ngaino leirabani asuna lion si chatkre masida Noah si lion gi mayamba gi nakanda famle aduga lion gi mayamna thagon me churup aduga lawduna maksu thagle aduga hojik lion gi mayamna harai nang aingon amu hana pau phork triba karigino masida Noah na harai aina nangona taw hariba thafaga dudi aigi nate adu misak amagini aduga nang ase lion gi mayamani maduda lion gi mayamna harai hoi matamdu su ai lion gi mayam adumak oidana leiraba dudi asuna haram laba matungda hojik Noah na maki khajai tapna kiss torami aduga mahak asi lakle hojik mahak asi maki mamaga wari sanari maki mama na hairi Jena amasung maki cousin ga akhoni ge maung manare maram de akhoni na hojik wari sanare ba haibabu asumna thorom leiraba kana khakta mung haire hojik Rafaela da makoina photo kablam le badubu amuktang kapo haibadagi Rafaela asi photo kabna ba sat khre matang asi Nick asi Noah gi maikai tamna sangsilai asumna sumak lakpadagi Noah asi yamna ngak khraduna chumna leptuna Nick ti yengno lerami Nick asi yamna tapna Noah romna sangsilaklami adu maki ge oropaka thaidoktuna sat khirami hojik matangi sinda makoi asi rehearsal gi damakta mafam amata chatke doribani hali mafam asi kilometer tara lamna lei asumna makoi na chatke tawa matamda Noah asi karamata da sandri aduga hali rehearsal adubu marwani senari banu piduna hari nangdi nikalona langminaro masida Noah na ai lakpa ngamoi adubu mahana hari badubu tabi daduna makoi asi thauduna chatkare masida mahak asi nikalona langminaba tari hojik Noah masung Nick aduga angang amaga makoi ho masi karamata lakli Nick na car adu thauri amasung Noah na driver gi hek nakana leiba front seat ta family adu makoi ni asi karimata hainaramde asumna sumak thauram badagi Nick na isai ma tharei aduga anga aduna harei kari manam no sibo maduda Nick na harei masai na koi kokibagi manamni masi haram badagi Nick na Noah rom thangba thona adubo hangdorei hojik Noah na perfume ama maki ngaksamna sarami harba perfume asi manam tabadagi Nick asi masa kaino ma tawrami aduga Noah da yamna pamjana hinglaklammi aduga Nick na yenglaktaba matang da su Noah na Nick ta yamna pamjaba lena hinglai matang asita makhoni gi sahi mari gi mamang da leinaramba mari sing adu makhoni Nick singlakli masi khangmang ngamlaktabadagi Nick na thona adubo haidarai Noah gi perfume manam adubo mapan thokhinabagi damakta adubo Noah na thona adubo amuk thingzilli Nick na muk haidai asuna okhani se sanai hojik makoi asi rehearsal mapam adu yaure hojik tongnang liba angang adu tholakpa matamda maki maman hanglai Nick amsung Noah ga puna langmina basi kamdau bage masida angang aduna harai mama ga baba ga langmina ba chat manaida hojik rehearsal tawna bai damakta makoi asi line leblami asumna lemina ba matamda basement amasung maid of honor ani asi puna langmina ga dabani masidagi Noah si hana leptuna leramle Nick pu koksilakle aduga makoi ni si puna lephalle masidagi hariba adu senare binu piduna harai makoi ni si khut kona gadabani makoi ni si khut kona hale adu hariba adu amuk phajadabadagi hena chachina kona harai masdagi Noah si yam haina da bataraga su yadabna maram oraga yana chena Nick khut adu kona hale mathangi sinda makoi si rehearsal goba dinner da laklami hariba dinner si da table mathak adu da phamgadaba mi sing adugi maming sing adu loina theatuna lerami
Noana laktuna maki famam da hana famduna leiri masida ahlamana laktuna Nick ki famam na famri haribasi Noagi hek nakana leba famam aduni masida Nick laktuna ahladu da yamna nolukna harai baba bwana famle ba famadu lale masida gi ahladu soiraba male haram naga chatkre masida gi Nick asi Noagi nakana famle asumna famling gi matang asida mi sing asi loina lagle aduga makhoi dinner adu hobe tawri hauzik Noa asi ngayaktang kantharaba matungda Nick ta wa hairake tarami adubu asagi lion gi mayamba Luka du lagtuna Nick ki nakana famlabadagi Nick na Luka haina Luka ga wari sanakre masidagi Noana hage tarambo wadu haikitare asumna wari sanarpada aikhoina khangmangamle madudi Nick ki mapu asi laikhidre hare wafam asi Luka na harakpadagi aikhoina khangmangamani hauzik party adu makha du makja tarami Nick ki khudangda tetu ma hakpa asi Luka na urami masidagi Luka na hare oh nang su tetu hapore madagi Luka na maki khudang puthare aduga magi khudang adu haglam liba tetu sing amadi kakhraba tetu sing loina mak ulai aduga Luka na hare adugum laba pangmagi thabak ada aisa tarami khangbra aduga Luka ki khudang da leiriba tetu sing adu uraba matung da Nick na hare oh lastly lola da ta khraba maline maduda Luka na hare hoi lola se ai amata ngaraba aduga ai asema nungshibani maga se ai mani hairaga Luka na mama da konkre asumna Luka na konkraba matungda Nick asi Noa ga michana rami aduga Noa su ngasai dagi makhoni na wari sanare badu taribani aduga hariba tetu adu Noa na marker reaction bada Nick na hakkiba tetu adu magni masitagi makhoni asi ngayaktang yangnarami hauzik mathangi sin asidi Jenna amasung Lion gi luhomagi sinni asumna yamna fajarba setting asida luhomagi thoram asi sathari Jenna asi mapana puthragle aduga Lion da sinare amadi makhoni asi asumna wasak lawraba matungda kiss tawre aduga makhoni luhongle mathangi sin asidi lei langbagi thoram aduni lei asi Jenna na langlakpa matamda Noa na paikre masina taglibadi mathangi luhongmasi Noa gi oigani haribani hariba matang asida Nick amasung Lion asi wari sanari masida Nick na hanglai Lion na khoini gi honeymoon asi kada da satkadarbanu masida Lion na Seychelles haiba lamadu tarabra Nick na tadri mafam adu da chatkadarbani mafam adu da waterfall amalai ado waterfall adugi makhada khoini haktinage tawbani madu yagadrane maduda Lion na hafet bamna sajilone mathak gi ising yamna taraklaga madugi makhada asumna mangna harigi matang asida Jenna gi mapa si maning dilai aduga hari hey checksilo magase ai gi janu pini asam haram laga chatkri masida Nick na madu yaroida Lion kai gi no haisa Nick na sing taragli badugi pressure du kyam kali khangra mada Lion khungi tawringe matang asida Jenna maning dilai aduga hari aina monda hairabani adu ma yade adugi et adu urubadagi ma adugi wakal da khanduna laikre asum haram badagi kanagumamna hari borum sum kanaga punna dance to minagadamni masitagi makhoi asi harau harauna dance to lagle hauzik asi ngayaktang singer ma kauduna singer duna isai saktuna makhoi myam asi singer adugi amadi mahaki team adugi dance party adubu ngayaktang yenaba matungda makhoi yoba couples dance adu tawri matang asida ahanbada Lion amasung Noa aduga Nick amasung Jenna makhoi ngayaktang dance tormi masita Jenna na hari Nick ta mag ase yana waram lagani ko Nick na lepu kadawrage nakalam romdana Lion na nangbu kamdori bage maduda Noa na ai nakhoini khanmada yamna harawi adu hauzik se ai sage wa emotion kharaga su mix tawre asumna ngak lerambadagi hauzik basement amasung maid of honor animak dance tawgadabani haina hari aduga Nick amasung Noa hauzik dance tawba tare asumna dance tawringai da Noa na hari makhoni tawri basi yengone yamna wadra maduda Nick na hari hoi yamna wai makhoi masagi luhongbadagi akhoni pulhanba asigi wakhalna hena leire makhoni se Noa na makhoni sileba se karisu kanara oisu ora asumne harambadagi thangnaba sinda Nick amasung Noa asi yamna pamjana ka amada lagle aduga makhoi ni asi nang horoidaba matagum kiss tawri makhoi ni na ngahan chahi mari lapna riba adugi pendaba adubu hauji phongdokpagum akhoi du udli asumna hariba sin asi yamna hot oiba amadi yamna steamy oiba sin habadu oil hauji mathangi sinda Nick amasung Noa asi pamungdo tumduna leram adubu Noa di hanadagi mit pangthokna leram Nick na mit pangthorpa matamna Noa na hai rei adubu madu khumdabida Nick adu hogat khre aduga ma ki firo sing sechen khre matang asta Noa na rei
Nangna cemetery da iramado ai thengnare. Amama khudimakta aigi manga nangna oigani habado. Nickna hojik phawbadadi madu soidana nongna samthoklamlagani. Noana adu ngasi nang mitta aina haib mangal adu uba phangi. Nickna adu haib mit asi khumjinu matamda kari ui khambra. Nang amasung ha uba phangi. Mana haribasi Michael ni. Asum haram laga yamna sauna Nick asi thoki ge tawre. Masida noana hari nang thokada bata gadi mayadu muthalam. Nickna nang tumma matamda mai thalaga tumma dai. Noana akhoi hona bata gadi akhoi na lan thokpa ngamdaba kari mata leite. Masida mana haning libasi ma khana mai thalaga tumlami. Maramdi amamba buki bagin. Adu hojikti ma kide. Asuna Nickna mai adu muthalam laga satkre. Matangi sin khara sida akhoi na uba phangliba si noa si ma ki college da lagle aduga ma ki college ki graduation loiba ki degree adu laure. Masigi matungda mahangna thabak torama restaurant adudagi mahak asi tokle. Hojik masigi matungda akhoi na uba phangliba si mahakna thabak phangnabagi damakta mafam kaya da satuna job apply tawri adu mahak asi reject adumak tawbiraklami. Asumna matang torokpada mahakna ticket yonbagi thaba ama torami. Asumna lakpada mahak asi tusalle. Masidagi shokle. Hariba sokpa sibu mahangna hospital amada laktuna layengli. Hariba hospital asta Michael sa thabak tawduna layribani. Mathangi sinda akhoi na uriba si Michael asi maki boss na kawre. Michael su lagle. Michael hari boss na kawwa haiba si maraba madi soidana layramgani. Masida maki boss duna hari nang na mental health layrakli basi kyam koiroge. Michael chahi ama matang adu da boss duna hari nangi resume asi aina amuka na yenglamani. Ado nang na university amada intern na pui haiba si nang na pandre basi karigino. Michael na mafam madudi aina thabak tawrami counselor oinani aduna madudi aina kaya thoina mari lena daba mali haina haftabani maduda boss na hari nangna mafam maduda lerama matamda satri amaga nangna mari lena bagi damakta nangbu fire tawrei natra Michael na aina mafam asida thabak tawrakpada ngasi bawda problem kari mat thokri boss na hoi akhoi si thokaningde maram asina haiba guessing asi tholapa matamda akhoi na tawgadaba investigation adu tawragani. Michael na haiba pau si nangona kanani pirakpana. Boss na pare layriba progress adugi ai nangonda update adu magpirakke. Masida Michael na yamda pakatpa si akhoi na uri. Matangi sinda akhoi na uriba si London gi Lister company gi headquarters sa Nick asi board meeting amada layba si akhoi na uri. Mahakna ngayaktang thonawda leptuna yengthoklami. Masida gi mana harai aina hojik haramadu karino. Masida board member dagi nupi amana harai anoba audit aduga insurance. Mada Nick na hari chahi ahomgi mamangda aigi puna hariba company asibu aingonda pirakpa matamda business ase fail loiba horaklabani. Aduna hojik aikoina Paris amasung San Francisco da leiriba aikoi company sing asibu bye bye haiba tare. Aduga anauba tech sing asida aikoina invest tawgadabani. Masida board member maraktagi member mana hari kaigino aikoina anauba company hodokadarbasi masi yamna risk chawa thabak natra metaverse haibasibu karino. Nick na hari maramdi hojik masini khwaidagi hena anauba boom haibase aduga hena naibasu madun heli maram asina aikoina haiba company sing asibu close toksilaga tech sing asida hanglaga dabani. Asuna ngahaktang wari sanarba matungda meeting adu losinkhre. Mathangi sinda khone uribasi noa si car tongna lagle asun mana traffic ki point amada leiringi matangda nakanda bike that nupa ma lagami daga nupa aduna thona adu phangdo na harami adubo noana khaliwana hariba nupa si atopa misakni aduga mangonda karan tare khanmadagi mahakna khudiyai ulaklam adubo hariba nupa asdi movie si ahoba matamda plane da maka thina kiba nupa aduni masi noana khangdre matangi sinda noa si startup amada maki interview gi turn ngaidana lerami asuna ngai matung da mak asi kaurakle masitegi makna hariba startup adugi founder gi ka adu da changalle patang asida founder asi makhoi gi robot amabu fix dona lerami hariba robot asi wa ngangi adubu mana nganghan liba wadadi ngangdabna maram oraga robot adubu fix dona kan honari asuna noala pa matam na mahana onthorakti aduga dumak harai nangi resume adu akhoi na yengle madu yam interesting oi nang akhoi na tawri fi kari no khangbra noana hoi nakhoi na tawri wasi content semlaga madubu metaverse da thambani aduga noana hari aina khanbada creative oi work tadi aina contribute mama mata wangmani asumna hairambadagi harba founder adu mawlom do ansilei masida akhoi na khangmangam le madudi hojikta mahagi car na kanda
ꯀꯥꯔꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯎ ꯍꯥꯏꯔꯝꯂꯤꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅꯤ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯦ, ꯊꯦꯡꯅꯗ꯭ꯔꯤꯕꯅꯤ ꯏꯕꯤꯖꯥꯗ ꯆꯠꯄ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯧꯃꯤꯟꯅꯔꯛꯈꯤꯕꯗꯣ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯍꯧꯖꯤꯛꯇꯁꯨ ꯅꯪꯒꯤ ꯀꯥꯔꯗꯒꯤ ꯅꯪꯅ ꯈꯨꯠꯌꯥꯏ ꯎꯠꯂꯛꯄꯗꯣ ꯑꯗꯨꯅꯤ꯫ ꯅꯣꯋꯥꯅ, ꯑꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯍꯧꯗꯕꯒꯤꯅꯤ, ꯁꯥꯎꯒꯅꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯃꯗꯨꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯔꯕ ꯃꯥꯜꯂꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯩꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯗꯣ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯩ ꯑꯁꯦ ꯑꯁꯨꯝꯅ ꯀ꯭ꯂꯥꯎꯟ ꯑꯃ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕ ꯃꯥꯜꯂꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯁꯤ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯌꯥꯝꯅ ꯇꯦꯜꯂꯕ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯂꯥꯏꯑꯣꯟ ꯑꯃꯁꯨꯡ ꯖꯦꯅꯥ ꯑꯁꯤ ꯉꯁꯥꯏ ꯂꯥꯏꯑꯣꯟꯅ ꯍꯥꯏꯔꯝꯕ ꯁꯦꯇꯤꯜꯁꯀꯤ ꯋꯥꯇꯔꯐꯣꯜ ꯃꯈꯥꯗ ꯍꯛꯇꯤꯟꯅꯕ ꯍꯥꯏꯕꯗꯨ ꯃꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯅ ꯀꯤꯁ ꯇꯧꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯖꯦꯅꯥꯅ ꯃꯊꯛꯇꯒꯤ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯆꯩꯅꯥꯅ ꯌꯥꯝꯅ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯂꯥꯏꯑꯣꯟꯅ, ꯖꯦꯅꯥ, ꯅꯪ ꯑꯩꯕꯨ ꯑꯁꯨꯝꯅ ꯊꯅꯝꯂꯒꯗ꯭ꯔꯥ? ꯖꯦꯅꯥꯅ, ꯅꯪ ꯑꯗꯨꯃꯛ ꯇꯧꯍꯧꯔꯣ, ꯑꯩ ꯐꯤꯖꯤꯑꯣꯗ ꯂꯩꯔꯝꯂꯒꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯂꯟꯗꯟꯗ ꯅꯤꯛ ꯑꯁꯤ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯁꯣꯐꯤꯌꯥ ꯑꯁꯤ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ? ꯅꯤꯛꯅ, ꯍꯣꯏ, ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯑꯩ ꯇꯨꯝꯕꯁꯦ ꯏꯌꯥ ꯌꯥꯈꯠꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ? ꯁꯣꯐꯤꯌꯥꯅ, ꯑꯩꯈꯣꯏꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯁꯤ ꯍꯩꯅꯗꯕ, ꯑꯗꯣ ꯅꯪꯁꯨ ꯍꯩꯅꯔꯝꯃꯣꯏꯗꯕ ꯃꯥꯜꯂꯤꯗ, ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯑꯅꯧꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯃ ꯀꯛꯈ꯭ꯔꯕꯅꯤ, ꯃꯗꯨ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯦꯇꯣꯔꯅꯤꯁꯨ ꯑꯣꯏ, ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯣ ꯐꯥꯔꯝꯁꯤꯗ ꯌꯥꯎꯔꯨꯕ ꯀꯩꯗꯧꯒꯦ? ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯑꯩꯒꯤ ꯕꯣꯁ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯟꯒꯤ ꯂꯥꯏꯑꯣꯟ ꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯅꯪ ꯅꯣꯋꯥꯒ ꯊꯦꯡꯅꯕ ꯃꯥꯜꯂꯤ, ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅꯤ ꯀꯩꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯦꯗ, ꯐꯔꯦ, ꯑꯩ ꯖꯤꯝ ꯆꯠꯂꯨꯒꯦ꯫ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯣꯋꯥ ꯑꯁꯤ ꯉꯁꯥꯏꯒꯤ ꯁ꯭ꯇꯥꯔꯠꯑꯞ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯊꯕꯛ ꯇꯧꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯑꯁꯤ ꯀꯝꯄꯅꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯐꯥꯎꯟꯗꯔ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯟ ꯑꯩꯅ ꯏꯕꯤꯖꯥꯗ ꯄ꯭ꯂꯦꯟ ꯇꯣꯡꯂꯒ ꯆꯠꯂꯤꯕꯗꯣ ꯏꯟꯚꯦꯁꯇꯔ ꯎꯅꯕ ꯆꯠꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯟ ꯇꯧꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯗꯨꯒ ꯎꯅꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯈꯣꯏꯗ ꯍꯥꯏ, ꯑꯗꯨꯕꯨ ꯃꯈꯣꯏ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯑꯦꯛꯁꯄꯥꯟ ꯇꯧꯔꯛꯎ꯫ ꯃꯁꯤꯗ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯀꯟꯁꯜꯇꯦꯟꯁꯨ ꯅꯠꯇꯦ, ꯏꯀꯣꯅꯣꯃꯤꯁꯨ ꯅꯠꯇꯦ, ꯀꯝꯗꯧꯅ ꯑꯦꯛꯁꯄꯥꯟ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯗ ꯕꯣꯔꯗ ꯃꯦꯝꯕꯔ ꯈꯔꯒ ꯇꯤꯚꯤ ꯃꯃꯥꯡꯗ ꯐꯝꯂꯤ꯫ ꯇꯤꯚꯤꯗ ꯍꯧꯖꯤꯛ ꯑꯦꯡꯀꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯁ꯭ꯄꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯂꯤꯁꯇꯔ ꯍꯣꯜꯗꯤꯡ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯋꯥꯕ ꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯎ ꯑꯁꯤ ꯊꯥꯔꯤꯉꯩꯗ ꯅꯤꯛꯇꯤ ꯀꯟꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯅꯣꯋꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯦ ꯃꯗꯨꯗꯤ ꯅꯤꯛꯀꯤ ꯃꯄꯥ ꯋꯤꯂꯤꯌꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯄꯥꯟꯗ ꯃꯈꯣꯏꯒꯤ ꯑꯦꯛꯁ ꯏꯝꯄ꯭ꯂꯣꯌꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯊꯕꯛ ꯇꯧꯔꯝꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯕꯨ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯀꯟꯅ ꯇꯧꯔꯤ꯫ ꯑꯗꯨꯒ ꯔꯤꯄꯣꯔꯇꯔ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯪꯂꯤ, ꯋꯤꯂꯤꯌꯝ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕ? ꯑꯁꯨꯝꯅ ꯍꯪꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯑꯃꯠꯇ ꯈꯨꯝꯂꯝꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯉꯥꯛꯇꯨꯅ ꯋꯤꯂꯤꯌꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥꯔꯁꯤꯗ ꯇꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯦꯛꯁ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯦ꯫ ꯑꯗꯨꯒ ꯋꯤꯂꯤꯌꯝꯕꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯍꯨꯔꯥꯟꯕꯅꯤ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯇꯨꯅ ꯈꯨꯇꯨꯝꯅ ꯊꯤꯜꯂꯒ ꯊꯅꯝꯂꯦ꯫ ꯑꯁꯨꯝꯅ ꯀꯥꯔ ꯑꯁꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯟꯗꯟꯗꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯤꯛ ꯑꯃꯁꯨꯡ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯇꯤꯚꯤꯗꯨ ꯌꯦꯡꯂꯤꯉꯩ ꯃꯇꯥꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯑꯃꯨꯛꯀ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯈꯨꯇꯨꯝꯅ ꯊꯤꯜꯂꯝꯂꯕ ꯏꯝꯄ꯭ꯂꯣꯌꯤ ꯑꯗꯨꯅ ꯔꯤꯄꯣꯔꯇꯔꯁꯤꯡꯗ ꯍꯥꯏꯔꯤ, ꯃꯁꯤꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯥꯏꯔꯁꯨ ꯇꯧꯕ ꯑꯗꯨꯒ ꯃꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯃꯨꯛꯀ ꯐꯨꯔꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯗ ꯔꯤꯄꯣꯔꯇꯔꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯍꯧꯖꯤꯛꯇ ꯀ꯭ꯂꯣꯖ ꯇꯧꯈꯤꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ CEO ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯥ? ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯎꯠꯅꯕ ꯒꯠꯁ ꯐꯥꯎꯕ ꯂꯩꯖꯗꯦ꯫ ꯃꯁꯤꯗ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯊꯣꯛꯀꯅꯤꯅ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕꯒꯦ? ꯅꯤꯛꯅ, ꯃꯣꯏ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯂꯦꯞꯆꯈ꯭ꯔꯗꯕꯅꯤ ꯋꯥꯔꯕ ꯃꯇꯝꯗ꯫ ꯍꯧꯖꯤꯛ ꯕꯣꯔꯗ ꯃꯦꯝꯕꯔ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯍꯣꯜꯗꯔꯁꯤꯡꯕꯨ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯒꯗꯕꯅꯤ, NGO ꯁꯦꯠ ꯑꯞ ꯇꯧꯕ ꯇꯥꯏ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯇꯧꯒꯗꯕꯅꯤ꯫
ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯛ ꯑꯃꯁꯨꯡ ꯁꯣꯐꯤꯌꯥ ꯑꯁꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯃꯈꯣꯏꯅꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯆꯥꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯆꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯤ ꯁꯣꯏꯕꯗꯒꯤ ꯅꯤꯛꯀꯤ ꯐꯨꯔꯤꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯨꯁꯜꯂꯒ ꯂꯩꯔꯦ ꯃꯁꯤꯗ ꯋꯦꯇꯔ ꯑꯗꯨꯅ ꯁ꯭ꯇꯦꯟ ꯔꯤꯃꯨꯚꯔ ꯄꯨꯔꯛꯏ ꯑꯗꯨꯒ ꯁꯣꯐꯤꯌꯥꯗ ꯄꯤꯔꯛꯏ ꯃꯦꯗꯥꯝ ꯅꯍꯥꯛꯀꯤ ꯍꯁꯕꯦꯟꯒꯤ ꯁ꯭ꯇꯦꯟ ꯔꯤꯃꯨꯚꯔ ꯍꯥꯏꯕꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯋꯦꯇꯔ ꯑꯗꯨꯅ ꯈꯜꯂꯤꯕ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯍꯁꯕꯦꯟꯅꯤ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯋꯥꯏꯐꯅꯤ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯕꯥꯅꯁꯨ ꯑꯩꯈꯣꯏꯅꯤ ꯑꯁꯦ ꯂꯨꯍꯣꯡꯒꯗꯧꯔꯕ ꯑꯣꯏ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯑꯁꯦ ꯈꯔ ꯎꯅꯕꯁꯤ ꯂꯦꯞꯄꯁꯤꯔ ꯃꯈꯣꯏꯒꯤ ꯑꯁꯥꯗꯨꯕꯨ ꯅꯦꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯤꯛꯅ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯅ ꯄꯥꯝꯂꯤꯕꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯁꯣꯐꯤꯌꯥꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯗꯨꯝꯅ ꯈꯪꯍꯜꯂꯒ ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯕꯒꯦ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯕꯕꯥꯒꯤ ꯏꯂꯦꯛꯁꯟꯁꯨ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯣꯔꯃꯦꯜ ꯄꯥꯔꯠꯅꯔ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯎꯠꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯃꯤꯅ ꯍꯦꯟꯅ ꯌꯥꯅꯤꯡꯕ ꯍꯦꯟꯒꯅꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯕ꯭ꯂꯤꯛ ꯏꯃꯦꯖ ꯑꯁꯦ ꯈꯔ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯤꯅ ꯅꯪꯕꯨ ꯍꯦꯟꯅ ꯃꯤ ꯃꯥꯜꯂꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯇꯥꯔꯠꯑꯞ ꯐꯥꯎꯟꯗꯔ ꯁꯤꯃꯟ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯅꯣꯋꯥꯒ ꯃꯈꯣꯏꯅꯤꯅ ꯍꯜꯂꯛꯃꯤꯟꯅꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯆꯥꯈ꯭ꯔꯤꯕ ꯆꯤꯟꯖꯥꯛ ꯑꯗꯨꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯑꯃꯗꯤ ꯀꯌꯥꯗ ꯍꯥꯎꯈ꯭ꯔꯕ ꯍꯥꯏꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯁꯨꯃꯛ ꯁꯥꯟꯅꯔꯝꯕꯗꯒꯤ ꯁꯤꯃꯣꯟꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯋꯥꯗ ꯀꯤꯁ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ ꯁꯤꯃꯣꯟ ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯇꯞꯅ ꯆꯠꯄꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯁꯤꯃꯣꯟꯅꯁꯨ ꯍꯥꯏꯔꯤ ꯍꯣꯏ ꯑꯩꯁꯨ ꯇꯞꯅ ꯆꯠꯄ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗ ꯑꯩ ꯄꯥꯈꯠꯂꯝꯃꯤꯕꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅꯤꯁꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯔꯠꯑꯞ ꯀꯝꯄꯅꯤ ꯑꯗꯨꯗ ꯁꯤꯃꯣꯟꯅ ꯃꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯒꯤ ꯇꯦꯕꯜꯗꯒꯤ ꯀꯦꯛꯇꯁ ꯑꯃ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯃꯁꯤ ꯊꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯝꯄ꯭ꯂꯣꯌꯤ ꯑꯗꯨꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯄꯣꯖꯤꯇꯤꯚ ꯑꯦꯅꯔꯖꯤ ꯄꯤꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕꯅꯤ ꯁꯤꯃꯣꯟꯅ ꯃꯁꯤꯗ ꯌꯥꯎꯔꯝꯕ ꯄꯣꯖꯤꯇꯤꯚ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯧꯊꯣꯛꯈ꯭ꯔꯒ ꯅꯦꯒꯦꯇꯤꯚ ꯈꯛꯇꯃꯛ ꯊꯝꯍꯧꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯒ ꯃꯗꯨꯁꯨ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯟꯚꯦꯁꯇꯔ ꯑꯗꯨ ꯉꯁꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯇꯦꯕꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯍꯜꯂꯨ ꯑꯩꯈꯣꯏꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯅ ꯎꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯍꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ ꯃꯤ ꯀꯌꯥ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯃꯗꯨꯗ ꯁꯤꯃꯣꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯣꯔꯦꯟ ꯀꯣꯐꯤ ꯀꯌꯥ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯅꯤꯡꯕ꯭ꯔꯥ ꯃꯁꯤꯗ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯩꯈꯣꯏꯅꯤ ꯄꯟꯖꯥ ꯑꯃ ꯁꯥꯟꯅꯔꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯝꯂꯕ ꯀꯣꯐꯤꯗꯣ ꯅꯪꯅ ꯄꯨꯊꯣꯛꯀꯗꯕ ꯑꯗꯨꯒ ꯅꯪꯅ ꯉꯝꯂꯕ ꯀꯣꯐꯤꯗꯣ ꯑꯩꯅ ꯄꯨꯊꯣꯛꯀꯗꯕ ꯁꯤꯃꯣꯟꯅ ꯍꯣꯏ ꯐꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅꯤ ꯑꯁꯤ ꯄꯟꯖꯥ ꯁꯥꯟꯅꯔꯤ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯣꯏꯁꯤꯜꯂꯗꯨꯅ ꯌꯦꯡꯂꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯄꯟꯖꯥ ꯑꯁꯤ ꯅꯣꯋꯥꯅ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯃꯛꯇꯗ ꯏꯟꯚꯦꯁꯇꯔ ꯑꯁꯤ ꯂꯥꯛꯂꯦ ꯏꯟꯚꯦꯁꯇꯔ ꯑꯁꯤ ꯅꯤꯛ ꯑꯣꯏꯔꯝꯂꯦ ꯅꯤꯛ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯅꯣꯋꯥ ꯂꯩꯔꯝꯕꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯅꯣꯋꯥꯅ ꯅꯪꯅ ꯀꯩꯗꯧꯔꯤꯕꯅꯣ ꯅꯤꯛꯅ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯁꯤꯌꯔ ꯀꯌꯥ ꯑꯩꯅ ꯂꯩꯈ꯭ꯔꯦ ꯑꯩ ꯏꯟꯚꯦꯁꯇꯔ ꯑꯗꯨꯅꯤ ꯅꯣꯋꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯀꯝꯄꯅꯤꯁꯤ ꯂꯩꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯎꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯛꯀꯤ ꯑꯣꯐꯤꯁꯇ ꯁꯤꯃꯣꯟꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯤꯂꯤꯌꯟ ꯀꯌꯥ ꯑꯃ ꯏꯟꯚꯦꯁ ꯇꯧꯔꯤꯕꯁꯦ ꯇꯦꯛ ꯁ꯭ꯇꯥꯔꯠꯑꯞ ꯑꯃꯗꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯧꯔꯝꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯁꯤꯃꯣꯟꯅ ꯁꯣꯏꯈ꯭ꯔꯦ ꯅꯤꯛꯅ ꯑꯩꯒꯤ ꯁ꯭ꯇꯦꯞ ꯁꯤꯁꯇꯔꯒꯤ ꯄꯣꯖꯤꯁꯟꯁꯤ ꯀꯔꯤꯅꯣ ꯀ꯭ꯔꯤꯌꯦꯇꯤꯚ ꯋꯥꯔꯛꯁꯅꯤ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯀꯣꯐꯤ ꯑꯃ ꯄꯨꯔꯛꯍꯜꯂꯨ ꯍꯧꯖꯤꯛ ꯅꯤꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟꯗ ꯂꯥꯛꯏ ꯃꯇꯥꯡꯁꯤꯗ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯦꯡꯅꯜꯂꯕꯗꯤ ꯀꯩꯗꯧꯔꯕꯒꯦ ꯑꯩꯅ ꯈꯜꯂꯨꯕꯅ ꯑꯩꯈꯣꯏꯅꯤ ꯁꯤ ꯃꯄꯥꯟꯗ ꯗꯤꯅꯔꯗꯨ ꯆꯥꯔꯨꯁꯤꯅ ꯈꯜꯂꯨꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯐ꯭ꯂꯥꯏꯠꯇꯣ ꯗꯤꯂꯦ ꯇꯧꯔꯕ꯭ꯔꯥ ꯅꯤꯛꯅ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯅꯧꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯕꯅꯤ ꯃꯐꯝꯗꯣ ꯄꯨꯔꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯤꯗ ꯊꯕꯛ ꯌꯥꯝꯅ ꯆꯪꯈꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯗ ꯃꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯤꯕꯨ ꯈꯪꯍꯟꯕ ꯑꯁꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯁꯤꯌꯔꯁꯨ ꯌꯥꯝꯅ ꯀꯥꯈꯠꯂꯦ ꯑꯃꯁꯨꯡ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯊꯥꯖꯕꯁꯨ ꯍꯦꯟꯍꯜꯂꯦ ꯍꯧꯖꯤꯛ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯅꯧꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯣ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯔꯥ ꯅꯤꯛꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯗ ꯁꯣꯐꯤꯌꯥꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯃꯤꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯔꯠꯑꯞ ꯀꯝꯄꯅꯤ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯋꯥꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯆꯥꯔꯠ ꯑꯗꯣ ꯑꯝꯇ ꯄ꯭ꯔꯤꯟ ꯇꯧꯔꯛꯎ ꯑꯩ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤ ꯖꯤꯝ ꯆꯠꯄꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯤ ꯁꯤꯃꯣꯟ ꯑꯃꯁꯨꯡ ꯅꯣꯋꯥ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯅꯥ ꯑꯃꯁꯨꯡ ꯅꯣꯋꯥ ꯑꯁꯤ ꯍꯦꯌꯔ ꯁꯦꯂꯨꯟ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯖꯦꯅꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯅꯧꯕ ꯅꯨꯄꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯣꯋꯥꯅ ꯁꯤꯃꯣꯟꯂꯣ ꯃꯍꯥꯛꯇꯤ ꯌꯥꯝ ꯐꯩ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯩ ꯃꯥꯒ ꯂꯩꯕ ꯃꯇꯝꯗ ꯑꯩꯁꯦ ꯑꯗꯨꯝ ꯍꯔꯥꯎꯔꯒ ꯂꯩ ꯃꯗꯨꯗ ꯖꯦꯅꯥꯅ ꯅꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕ ꯅꯣꯋꯥꯅ ꯑꯩ ꯅꯤꯛꯇꯤ ꯀꯥꯎꯊꯣꯛꯑꯦꯗ
ꯑꯩ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃꯐꯥꯎꯕ ꯈꯟꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯅꯣꯋꯥꯅ ꯃꯦꯒꯥꯖꯤꯟ ꯑꯃ ꯄꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯒꯥꯖꯤꯟ ꯑꯁꯤꯒꯤ ꯄꯦꯖ ꯑꯃ ꯐꯥꯛꯇꯣꯔꯛꯄ ꯃꯇꯝꯗ ꯅꯤꯛ ꯑꯃꯁꯨꯡ ꯁꯣꯐꯤꯌꯥꯒꯤ ꯐꯣꯇꯣ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯏꯔꯝꯃꯤ ꯄꯔꯐꯦꯛ ꯕꯣꯏꯐ꯭ꯔꯦꯟ ꯑꯃꯁꯨꯡ ꯄꯔꯐꯦꯛ ꯒꯔꯜꯐ꯭ꯔꯦꯟ꯫ ꯑꯗꯨ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯔꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯐꯖꯅ ꯏꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯅꯣꯋꯥꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥꯟ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗ ꯃꯥꯏꯀꯦꯜ ꯑꯁꯤ ꯅꯣꯋꯥꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯋꯥꯅ ꯃꯄꯥꯟ ꯊꯣꯔꯛꯂꯒ ꯃꯥꯏꯀꯦꯜ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯣꯋꯥ ꯎꯕ ꯃꯇꯝꯗ ꯃꯥꯏꯀꯦꯜ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯝꯗꯧꯔꯤꯕꯅꯣ? ꯃꯥꯏꯀꯦꯜꯅ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯣꯋꯥꯅ ꯀꯩꯗꯧꯔꯕꯒꯦ? ꯃꯗꯨꯗ ꯃꯥꯏꯀꯦꯜꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯠꯄꯤꯔꯛꯑꯅꯨ꯫ ꯅꯣꯋꯥꯅ ꯁꯣꯔꯤ꯫ ꯃꯗꯨꯗ ꯃꯥꯏꯀꯦꯜꯅ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯑꯩ ꯎꯏ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯅꯥꯎꯄꯥ ꯑꯗꯨꯗ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯏꯀꯦꯜ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯂꯒ ꯅꯣꯋꯥꯅ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯐꯤꯌꯥ ꯄꯥꯏꯈꯠꯂꯛꯑꯝꯃꯤ꯫ ꯃꯁꯤꯗ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ, ꯁꯣꯐꯤꯌꯥ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯒꯦ꯫ ꯅꯤꯛꯇ ꯑꯩꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯕꯨ ꯅꯪ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯂꯣꯌꯔ ꯑꯣꯏꯔꯕꯅꯤꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯃꯥꯏꯀꯦꯜꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯃꯥꯏꯀꯦꯜꯕꯨ ꯑꯃꯨꯛꯇꯗꯤ ꯌꯦꯠꯂꯨꯔꯒꯅꯨ꯫ ꯃꯥꯅ ꯀꯩꯒꯨꯝꯕ ꯀꯥꯏꯍꯜꯂꯝꯕ ꯇꯥꯔꯒꯁꯨ ꯀꯥꯏꯍꯜꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯈꯛꯇꯅꯤ, ꯀꯅꯥꯃꯠꯇꯗ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯩꯁꯨ ꯌꯦꯠꯂꯒꯅꯨ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯤꯂꯤꯌꯝ ꯈꯣꯏꯒꯤ ꯌꯨꯝꯗ ꯋꯤꯂꯤꯌꯝꯅꯦ, ꯔꯥꯐꯦꯂꯥꯅꯦ ꯑꯗꯨꯒ ꯅꯣꯋꯥꯅꯦ ꯃꯈꯣꯏ ꯄꯨꯟꯅ ꯃꯦꯒꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯐꯦꯂꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯦꯒꯤ ꯎꯅꯤꯡꯕꯒꯤ ꯂꯥꯛꯄꯅꯤ, ꯃꯥꯅ ꯑꯩꯕꯨ ꯀꯥꯎꯔꯝꯗ꯭ꯔꯕꯗꯤ ꯐꯒꯅꯤꯗ꯫ ꯑꯗꯨ ꯔꯥꯐꯦꯂꯥꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯗꯣ ꯋꯤꯂꯤꯌꯝꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯋꯤꯂꯤꯌꯝ ꯂꯥꯛꯏ꯫ ꯑꯗꯨꯒ ꯔꯥꯐꯦꯂꯥꯗ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯐꯖꯕ꯭ꯔꯥ? ꯍꯣꯏ ꯐꯖꯩ ꯍꯅꯤ ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯋꯤꯂꯤꯌꯝꯗ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯅꯤꯛꯅ ꯃꯦꯒꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯋꯤꯂꯤꯌꯝꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯃꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ꯭ꯔꯗꯨꯅ ꯅꯣꯋꯥ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯋꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯅ ꯗꯤꯅꯔ ꯇꯦꯕꯜꯗ ꯃꯈꯣꯏꯒꯤ ꯆꯥꯛ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯃꯤꯟꯅꯔꯤꯉꯩ ꯃꯇꯥꯡꯗ ꯅꯤꯛꯅ ꯅꯣꯋꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯪ ꯍꯧꯖꯤꯛ ꯆꯥꯛ ꯌꯥꯝ ꯂꯥꯝꯕ ꯃꯥꯜꯂꯤꯅꯦ꯫ ꯅꯣꯋꯥꯅ ꯍꯣꯏ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯂꯥꯝꯃꯤ, ꯑꯗꯨꯅ ꯑꯩ ꯈꯔꯒ ꯍꯦꯟꯅ ꯆꯥꯒꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯦꯒꯤꯅꯁꯨ ꯍꯥꯏꯔꯛꯏ, ꯍꯣꯏ ꯑꯩꯁꯨ ꯈꯔ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯋꯤꯂꯤꯌꯝꯅ ꯍꯣꯏ ꯑꯩ ꯂꯧꯕꯤꯔꯛꯀꯦ꯫ ꯃꯗꯨꯗ ꯅꯤꯛꯅꯁꯨ ꯍꯣꯏ ꯑꯩꯁꯨ ꯌꯥꯎꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯍꯧꯖꯤꯛ ꯆꯥꯅꯕ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯧꯕ ꯆꯠꯂꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯋꯤꯂꯤꯌꯝꯅ ꯃꯦꯒꯥꯖꯤꯟ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯦꯒꯥꯖꯤꯟ ꯑꯁꯤꯗ ꯅꯤꯛꯅ ꯐ꯭ꯔꯟꯠ ꯀꯣꯚꯔꯗ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯋꯤꯂꯤꯌꯝꯅ ꯍꯥꯏꯔꯛꯏ, ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯥꯔꯛꯅ ꯃꯁꯥꯒꯤ ꯏꯝꯄꯥꯌꯔꯕꯨ ꯆꯥꯊꯣꯛꯆꯔꯦ꯫ ꯃꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯅꯪꯒꯤ ꯅꯄꯨꯅ ꯅꯉꯣꯟꯗ ꯇꯥꯛꯂꯝꯕꯁꯤꯡ ꯑꯗꯨꯅ ꯌꯥꯔꯅꯤ ꯁꯤ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯗꯔꯟ ꯑꯣꯏꯕ ꯊꯕꯛꯁꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯕꯨ ꯌꯣꯠ ꯑꯣꯏꯕꯗꯨ ꯅꯠꯇ꯭ꯔꯥ? ꯃꯁꯤꯗ ꯅꯤꯛꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯆꯥꯅꯕꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯛꯏ, ꯁꯦ ꯃꯁꯤ ꯄꯨꯈ꯭ꯔꯣ꯫ ꯃꯁꯤꯗ ꯋꯤꯂꯤꯌꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯛꯏ꯫ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯋꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯣꯁ ꯍꯥꯏꯕꯗꯤ ꯁꯤꯃꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯅꯤꯛ ꯑꯁꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯥꯎꯏ꯫ ꯅꯣꯋꯥꯅ ꯁꯤꯃꯟꯒ パーティ ꯑꯃꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯋꯤꯂꯤꯌꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯒꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤ ꯑꯗꯨꯋꯥꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯋꯤꯂꯤꯌꯝꯅ ꯆꯪꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣ ꯃꯁꯤꯒꯤ ꯂꯥꯏꯠꯁꯤꯡ ꯑꯁꯦ ꯃꯁꯤ ꯐꯣꯟꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯥꯛꯇꯅꯤ, ꯃꯁꯦ ꯅꯪꯒꯤ ꯐꯣꯟꯗꯁꯨ ꯏꯟꯁꯇꯣꯜ ꯇꯧꯒꯦꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩꯗ ꯃꯦꯒꯤꯅ ꯅꯤꯛꯇ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯤꯛ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯁꯤꯗ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯉꯥꯛꯇ ꯉꯥꯏꯈꯣ꯫ ꯑꯁꯨꯝꯅ ꯀꯣꯜ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯋꯥꯗ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯕꯣꯁꯅ ꯅꯉꯣꯟꯗ ꯊꯕꯛ ꯃꯐꯝꯗ ꯅꯠꯇꯕ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ, ꯃꯗꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯌꯥꯝꯅ ꯑꯣꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯃꯁꯤꯗ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤ ꯑꯩꯒꯤ ꯁꯨꯄ꯭ꯔꯤꯝ ꯕꯣꯁꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯥꯏꯐ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯗ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯃꯛꯇꯗ ꯃꯦꯒꯤꯅ ꯅꯤꯛ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯃꯁꯤꯗ ꯅꯤꯛꯅ ꯅꯪꯒꯤ ꯕꯕꯥꯕꯨ ꯃꯇꯦꯡ ꯄꯥꯡꯍꯜꯂꯣ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯦꯒꯤ ꯑꯁꯤ ꯁꯥꯎꯔꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯧꯖꯤꯛ ꯁꯤꯃꯣꯟ ꯍꯣꯏꯒꯤ ꯁ꯭ꯇꯥꯔꯠꯑꯞ ꯃꯐꯝ ꯑꯗꯨꯗ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯛꯅ ꯍꯥꯏꯔꯤ, ꯂꯤꯁꯇꯔ ꯒ꯭ꯔꯨꯞꯀꯤ ꯔꯨꯜꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯝꯄ꯭ꯂꯣꯌꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕꯁꯤ ꯍꯧꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯍꯥꯏꯗꯣꯛꯅ ꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁꯤꯃꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯤꯛ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯑꯩꯅ ꯈꯟꯕꯗ ꯃꯁꯦ ꯅꯣꯋꯥꯒꯤ ꯃꯇꯥꯡꯗꯗꯤ ꯃꯥꯟꯗꯦ꯫ ꯃꯁꯤ ꯍꯥꯏꯔꯕꯗꯒꯤ ꯅꯤꯛ ꯑꯁꯤ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯁꯦꯌꯔ ꯃꯌꯥꯝ ꯑꯃ ꯇꯔꯟ ꯗꯥꯎꯟ ꯇꯧꯕꯗꯨꯗ ꯅꯪ ꯑꯁꯦ
negotiate tꯧba haidaba mini haibase aina khangi adu hojikti nang ase strategy semba haidaba mini haibasisu aina masa khangle maramdi nang hojik nasana sabu haidok saraklo natra haram lagani kasi chatkre mathangi sinda Simon amasung Noah asi de tawri Simona U class ama haiduna pure adu Noah da hari masi hanage adu gumani nang haina roidra masida Noah na madu ahi amona try di tawbum thoktabani madudagi Noah na hari nang aina maram oiraga nang company si bankrupt satringai dagi nikki matang de khoni wari sanaga dabani Simon hari madugi nupa adu ma masana yajabam thoi nang na mapu pamdra habase masida Noah na hari Simon nang mun nang na sama ki company dagi mangna lagthokna bui damakta maram mama thiri bani ado khangde akhoni se lepana phagadra masida Simon hari ai company ma laude nang mudi ai thadok ngamla asum na hairaga yana nang sinana makoi ni case tawkre hojik mathangi sinda makoi startup atugi mafamda Nick amasung Noah asi lip amada punna sangmina rai asuna lip tongmina ngaida ningna harai security camera sing aduda yenglaga yengu makoi asi aina company asi mafam khutimakta install to holawani aduna aror patawnari me amase hojikti loin ubo phanglagani asumna hairame aduga chatkre hojik camera sing aski khotangda Simon amasung Noah na khana basi ubo phangi Nickna masidagi Nick asi nokfe tawduna lai Noah na hairi ai tawdabe yaro Simon na madu tawdrasu yagani Noah na yaro asuna haramle aduga hojik Nick ki office ta Noah si lagle aduga maki resignation paper adugo table thamladuna hairi se mafam asida leire ai resignation letter ai company sitagi tok lore masida Nick asi hogale aduga hairi kaigino nang tok ke hairsu Noah na hairi Simon aduga company sigi marakta ama choose tawba taragadi ai mahapu choose tawgani masdagi Nickna oh adina khoni mari lena boire Noah na hari chahi mari yesi nangna aibu ngakpi bu sungamdaba aduga atobu nupana aibu su thengba yaro heba madudi kasu yaba yaro asuna Noah na satke tawbu matam asida Nickna hari ai khangi nang mahapu kari mata jung simanate mahaki damakta nang feeling kari mata laiti masida Noah na onthok tuna harami nani kari homa aibu ngakpi bu ngamdaba taragasu aina hojik mari lena hebasa masibu yaba tam matang kharedadi shakdagi su nanthokron singme yabani harimnaga Noah si thokre mathangi sinda hojik Maggie asibu maki mama gi banakta thinma tarami asuna thinge tabu matamda Maggie na harai Nick kada de lebage William na Nick thabak yamna chinkhre aduna pegumba nangu thinbiyo haba targadi babana de thinbibe yagani masida Maggie na Noah da harai Noah nangna de aibu thinbibe yaroidra masida gi Noah na hoi ai thinbigi law harang maki car da puduna lagle asumna laktuna mamagi manakta puduna lagle aduga maki mama da pigi tawu matamda Nick asiamna hatuatuna gari thoduna lai aduga hari Maggie nangai borogono ko ai thabak yamna sin maram oiraga ai kharathuna lakpa ngam hongdre masida Maggie na hoi kem ta kai da dang thabak chilidudi ai su khangi matang asida Maggie mama adu lai aduga Nick ta chanapa mina mangai matamdang piyo ingonda masi Maggie matangdani masida Nick na yaroi harek sakki ki tawi naduda Maggie na khut paiduna Nick mahakam kang wari sanam asuna Maggie na haibadagi Nick su yare masidi gi makhoi si hojik hotel amada lagle Noah ga Maggie ga table amada famkhre aduga Nick ka mama ga table amada tongana fami aduga mama na hari Nick nang Maggie sibu senadaba yaroi maramdi mahaki custody ase aina mapabung da piragani Nickna karam mapadano nangi babadani Nickna aibu hundolma buga chen khibdo adumna hojik Maggie bu hundolma loga chelagadra maduda mamana harei natte chen gi tawba natte maduda Nickna adudi karigino custody pitholi base maduda mamana Nick ai nare ai chahi mari sure naba Nickna oh adudi ngahan gi gela da lapu matamna nang khangi natra maduda mamana hoi ai khangi ado Maggie phanaba simanaina Nickna nangna tawkhriba mayam ado aduga haiba taragadi aina kari maram gi thajagadoribano maduda mamana harei Nick ai matam yamna laidre hojik doctor dagi call lai mado call do tabati ai masa nangon haram gi tawbani Maggie bu phajana senaro ko Maggie damakta
asumna haiduna nik khuta mamana thenglei madu dekna handoi hajik Maggie si makoi yumda pudun lagle aduga nungdangi matam orakpana maram oraga Maggie si magi phamungna sumlanne masi sumal oraga nik amasung nowa hojik mapana tholei matang asita nikna noi khudu paidun hari masida ai thanda leiba ngamu chatkranu masida nowana hari aina nangi nanata leiraga hena phagalaka da bakari mata leiti asumna haiba taraga su nikki meeting adubo nowana nathayuna chatpa ngamdre masidagi mathangi sinda makhoi asi makhoi ka da lagle aduga nik asi maki furit adu lokthore aduga makhoi ni asi yana nungsinana kiss to hore asumna makhoi fi sing adubu amam dang thoroktuna sinasi yana steamy oiba amadi yana romantic oiba sin habadu oire asumna yana nungsinana numidang adubu lenminaraba matungda mathangi numitki ayukta nik na kolakpa matamda nowa asi leramdre masidagi nik asi thorokle aduga nowa ba koiti thirei asumna mana mapan tholaga thirakpa matamda megin hari nik nowa chatkre masidagi nik asi yamna nungaitana lehore hojik mathangi sinda nowa asi yana thwai nungaitana kapna maki kar aduba thoduna lakle asumna sumak lakpadagi mak asi wakhal nungai mantraduna nakanna kar adubu thojinduna khamli aduga mana makhadi engkhrakpa matamda maki skirt ado ingakna thalle haribi asi maki mapan thophamdagi thola ibani mathang sinda nowa asi hospital amada lairamba se khone ui masida doctor changlei aduga mangon hari nang sakam dawrabagi madu noana hari ayamna phare hojik doctor aduna maki manakta sangsilaktuna hanglei nang iron yawa chinjak sabra noana chade aduga doctor aduna hari nangi physician aduna di nangwanda kari vitamin supplementing di prescribe torokpage maduda noana mahak amata sade hari aduga doctor aduna test khara hanglei hariba test ngasi tawrabra adu noana hari tawdri aduga aina madu tawgadari badu karigino maduda doctor aduna hari maram di masi pregnant orba matamda tawbada khwaidigi matik saba test singni adu noana pregnant har mak asi yamna ngakre doctor aduna hari nang hana khanglamdabra noana kamdauna doctor na hafta tara truk sure nang pregnant oriba se nowa si ngakkibana kari mata haifam khangdre asumna doctor ga nowa ga wari sanaring matang asida makena lambi lakpa matamda nowa lerambasi ure masidagi mana haipet chingnabam phawre masidagi mana chatuna nowa gi medical record chinga du yengi asumni madi mana khangmangami madudi hariwangang asi nikkini maramdi mapa gi detail da mapa asi kanana habadu masak khangdi haina iri hojik mathangi sinda nowa asi zenaglorena makhoi yumda hamna wari sanari hojik jenasu nowana pregnant oire habagi paw si tabada amna ngakpa habadu oire asuna jena asi yu thaktuna magna hari hafta tara taro yamna guiraba matamni nowana tha marini madudagi jenana hari niktadi hairabra nowana hairo jenana haipam thokpani maksu mapani mana khangbagi hak le maduda nowana hari XY chromosome asida X na chromosome kya pi khangbra 900 adu Y na di kya pi khangbra 55 aduna chromosome ase yamna watpana maram oiraga mapad haibag mathau tadi maduda jenan hari madu yamna luba wakhaloni nowana hoi jenana natte nana haido wathini mapad haikadabani madagi nowa si hawale aduga chatki tawre masida jenana hari ngako nangna hoje haibadu XY chromosome haiba natra adudi angang asi nupani natra asuna yam harauna nowa dam hana kolami dungman hari law nang hoje nangi flat ado thadomo aduga khoi yum sida khoi guest room na leiru law hojik ma thangi sinda ma khoi yum manungda jena asi leptona lermi matang asida laina si lai aduga mana hari ngasi si yamna waba numil habdu oire ado horen kamain tawgedo haige nungsibi asumna hairaga laina si changlei matang asida janan hari hojik kana pregnant oirage khambra maduda laiwan si yamna ngakre do man hari kamdauna ado man hari Seychelles dara waterfall gido hairaga mahak asi yamna pendaba amadi yamna ningamdaba phongdoktuna lei masida janan ngakledun hari aigi natene pangba nohagini madudagi laina si hu hairaduna yamna wai sangma ma phongdorei janan hari yengo
ꯅꯪ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯃꯗꯨꯗꯒꯤ ꯂꯥꯏꯑꯣꯟ ꯑꯁꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯖꯦꯅꯥꯅ ꯍꯥꯏꯔꯛꯏ ꯂꯥꯏꯑꯣꯟ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯕ꯭ꯔꯥ ꯅꯤꯛꯇ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯂꯥꯏꯑꯣꯟꯅ ꯅꯤꯛ ꯈꯪꯗꯦ ꯖꯦꯅꯥꯅ ꯍꯣꯏ ꯈꯪꯗꯦ ꯅꯪ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯂꯥꯏꯑꯣꯟꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯤꯕꯁꯦ ꯖꯦꯅꯥ ꯃꯗꯨ ꯌꯥꯝꯅ ꯁꯣꯏꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯗꯤ ꯑꯔꯣꯠꯄ ꯊꯝꯕꯁꯦ ꯌꯥꯝꯅ ꯍꯩꯅꯗꯕꯅꯤ ꯑꯩꯗꯤ ꯍꯦꯛꯇ ꯍꯥꯏꯗꯣꯛꯀꯟꯕꯅꯤ ꯅꯪ ꯌꯥꯝꯅ ꯁꯣꯏꯔꯦꯗ ꯃꯗꯨꯗ ꯖꯦꯅꯥꯅ ꯍꯥꯏꯔꯛꯏ ꯋꯥꯇꯔꯐꯣꯜꯗ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯍꯥꯏꯗꯨ ꯅꯪ ꯅꯤꯛꯇ ꯍꯥꯏꯗꯣꯛꯑꯣꯔꯥ ꯑꯗꯨꯅꯤ ꯈꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯖꯦꯅꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗ ꯂꯥꯏꯑꯣꯟꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯅꯨꯄꯤꯅꯤ ꯖꯦꯅꯥꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯂꯥꯏꯑꯣꯟꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯅꯨꯄꯤꯅꯤ ꯅꯪꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯁꯣꯐꯤꯌꯥ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯦꯕꯜ ꯑꯃꯗ ꯐꯝꯃꯤꯟꯅꯔꯤ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯄꯣꯂꯣꯏꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯖꯤꯁꯟ ꯑꯁꯤ ꯐꯪꯂꯤꯕꯅꯤ ꯃꯗꯨꯗ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯁꯨ ꯃꯇꯦꯡꯗꯤ ꯄꯥꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯅꯪꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯁꯤꯌꯔ ꯄꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯂꯦꯁꯇꯔꯒꯤ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯅꯤ ꯃꯗꯨꯗ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯗꯨꯗꯤ ꯂꯤꯀ꯭ꯋꯤꯗꯦꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯄꯋꯥꯔ ꯄꯥꯏꯗ꯭ꯔꯦ ꯃꯗꯨꯗ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯣꯋꯥꯗ ꯍꯪꯂꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯣꯐꯤꯌꯥꯅ ꯅꯣꯋꯥꯒ ꯅꯤꯛꯀ ꯍꯧꯖꯤꯛ ꯃꯔꯤ ꯂꯥꯞꯅꯔꯕꯅꯤ ꯃꯥꯏꯀꯦꯜꯅ ꯑꯗꯨꯕꯨ ꯃꯈꯣꯏ LRB ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯗꯨꯗꯤ ꯃꯁꯤꯗ ꯁꯣꯐꯤꯌꯥ ꯑꯁꯤ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯏ ꯅꯪ ꯈꯪꯂꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯑꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯊꯦꯡꯅꯈ꯭ꯔꯕ ꯃꯥꯜꯂꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯀꯝꯗꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯅꯣꯋꯥꯒꯤ ꯃꯦꯗꯤꯀꯦꯜ ꯔꯦꯀꯣꯔꯠꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯐꯣꯟꯗ ꯄꯨꯊꯣꯛꯇꯨꯅ ꯁꯣꯐꯤꯌꯥꯗ ꯎꯠꯂꯤ ꯍꯥꯏꯔꯤꯕꯁꯤ ꯎꯔꯨꯕꯗꯒꯤ ꯁꯣꯐꯤꯌꯥꯅꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯅꯣꯋꯥ ꯑꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯄꯥꯅ ꯅꯤꯛꯅꯤ ꯃꯁꯤꯗ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯁꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯍꯦꯗꯂꯥꯏꯟ ꯑꯗꯣ ꯅꯤꯀꯣꯂꯥꯁ ꯂꯦꯁꯇꯔ ꯃꯣꯗꯦꯜ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯗꯤ ꯄꯔꯐꯦꯛ ꯕꯣꯏꯐ꯭ꯔꯦꯟ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯞ ꯁꯤꯁꯇꯔꯕꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯍꯜꯂꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤꯒꯤ ꯁꯦꯌꯔ ꯈꯛꯇꯃꯛ ꯅꯠꯇꯦ ꯍꯟꯊꯔꯛꯀꯗꯧꯕꯁꯦ ꯅꯪꯒꯤ ꯕꯕꯥꯒꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯗꯁꯨ ꯈꯜꯂꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄꯥꯎ ꯑꯃ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯔꯤ ꯈꯟꯒꯅꯤ ꯑꯗꯨꯅ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯃꯇꯝ ꯈꯔꯒ ꯂꯩꯈꯤꯒꯗꯧꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯏꯀꯦꯜ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯁꯣꯐꯤꯌꯥ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯗꯤ ꯌꯥꯝꯅ ꯃꯤꯄꯥꯏꯅ ꯂꯩꯍꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯛꯅꯦ ꯁꯣꯐꯤꯌꯥꯅꯦ ꯃꯈꯣꯏꯅꯤ ꯁꯤ ꯀꯗꯥꯏꯗꯅꯣꯃ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯁ꯭ꯇꯦꯕꯥꯅ ꯀꯥꯔ ꯊꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯍꯧꯖꯤꯛ ꯁꯣꯐꯤꯌꯥ ꯑꯁꯤ ꯅꯤꯛꯇ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗꯒꯤ ꯁ꯭ꯇꯦꯕꯥꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁ꯭ꯇꯦꯕꯥꯟ ꯅꯪꯒꯤ ꯅꯆꯥꯗꯨꯗꯤ ꯀꯝꯗꯧꯔꯤꯕꯒꯦ ꯁ꯭ꯇꯦꯕꯥꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯅꯧꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀꯥꯕ ꯍꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨꯝ ꯐꯖꯅ ꯍꯣꯠꯅꯔꯤ ꯃꯗꯨꯗ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯤ ꯅꯠꯇꯦ ꯑꯩꯗꯤ ꯇꯣꯅꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯪꯂꯤꯕꯗꯤ ꯑꯦꯔꯣꯟꯒꯤ ꯃꯇꯥꯡꯗꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯥꯔꯀꯦꯇꯤꯡꯗ ꯌꯥꯎꯕꯗꯥꯏꯅꯤ ꯍꯥꯏꯔꯒ ꯅꯤꯛꯇ ꯑꯣꯟꯁꯤꯜꯂꯒ ꯅꯪꯒꯤ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯌꯥꯎꯕ ꯇꯥꯏ ꯃꯗꯨꯗ ꯁ꯭ꯇꯦꯕꯥꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯍꯥꯛ ꯄ꯭ꯔꯃꯣꯁꯟ ꯐꯪꯈ꯭ꯔꯦ ꯁꯣꯐꯤꯌꯥꯅ ꯀꯔꯝꯕ ꯀꯝꯄꯅꯤꯗꯅꯣ ꯁ꯭ꯇꯦꯕꯥꯟꯅ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯗꯨꯅꯤ ꯃꯗꯨꯗ ꯁꯣꯐꯤꯌꯥ ꯑꯁꯤ ꯑꯉꯛꯄ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯃ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯤꯁꯇꯔ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤ ꯑꯗꯨꯗꯤ ꯂꯤꯀ꯭ꯋꯤꯗꯦꯠ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯂꯩꯔꯝꯂꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯐꯥꯌꯔ ꯇꯧꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯁꯤ ꯊꯕꯛ ꯂꯣꯏꯅ ꯇꯠꯈ꯭ꯔꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯐꯤꯌꯥ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯗꯨꯗ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯗ꯭ꯔꯦꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁ꯭ꯇꯦꯕꯥꯟꯅ ꯌꯥꯔꯦꯗ ꯀꯔꯤꯝ ꯈꯜꯂꯨꯔꯅꯨ ꯅꯤꯛꯅ ꯑꯩ ꯍꯥꯟꯅ ꯇꯁꯦꯡꯅꯃꯛꯀꯤ ꯈꯪꯗꯕꯒꯤꯅꯤ ꯐꯔꯦ ꯑꯩ ꯃꯊꯪ ꯍꯞꯇꯥꯗ ꯀꯣꯜ ꯑꯃ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯍꯥꯛ ꯍꯥꯞꯅꯕ ꯇꯧꯔꯒꯦ ꯃꯗꯨꯗ ꯁ꯭ꯇꯦꯕꯥꯟ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯀꯔꯤꯃꯠꯇ ꯇꯧꯔꯒꯅꯨ ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯦꯔꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯂꯛꯄꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯃꯁꯥꯗ ꯌꯥꯝꯅ ꯊꯥꯖꯖꯩ ꯑꯗꯨꯅ ꯁꯪꯒꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯃꯍꯥꯛ ꯀꯌꯥ ꯄꯥꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯗ ꯅꯤꯛꯅ ꯑꯩ ꯇꯁꯦꯡꯅꯃꯛꯀꯤ ꯈꯪꯗꯕꯅꯤ ꯁ꯭ꯇꯦꯕꯥꯟꯅ ꯌꯥꯔꯦꯗ ꯁꯥꯔ ꯀꯔꯤꯃꯠꯇ ꯈꯜꯂꯨꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯊꯪꯒꯤꯁꯤꯡꯗ ꯅꯤꯛ ꯑꯃꯁꯨꯡ ꯁꯣꯐꯤꯌꯥ ꯑꯁꯤ ꯄꯥꯔꯇꯤ ꯑꯃꯗ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤ LRB ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯅꯤꯛꯀꯤ ꯀꯝꯄꯅꯤꯅ ꯂꯧꯁꯤꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯄꯥꯔꯇꯤꯅꯤ ꯑꯁꯨꯝꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯣꯐꯤꯌꯥꯅ ꯅꯤꯛꯇ ꯍꯥꯏꯔꯛꯏ ꯅꯣꯋꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯃꯁꯤꯗ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛ ꯁꯤꯃꯣꯟꯒ ꯀꯣꯏꯅꯔꯤꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯅꯤꯛꯅ ꯆꯪꯁꯤꯟꯗꯨꯅ ꯁꯤꯃꯣꯟꯒ ꯈꯨꯠ ꯁꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯗꯤꯜ ꯑꯗꯨꯕꯨ ꯇꯧꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯐꯣꯇꯣ ꯑꯃ ꯀꯥꯞꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯐꯣꯇꯣ ꯀꯥꯞꯂꯤ ꯃꯁꯤꯗ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯁꯤꯃꯣꯟ ꯅꯪꯒꯤ ꯅꯨꯄꯤ ꯄꯨꯔꯛꯄ ꯑꯣꯏꯔꯦ ꯃꯗꯨꯗ ꯁꯤꯃꯣꯟ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯄꯨꯔꯛꯏꯁꯤꯅꯤ
Matang asida Noah gi manakta Sofia na sanglai adu hari Noah nang yeng madam na fazai Noah na hari nang di handagi hauna fazabadagi henduna dum laklabani masdagi Sofia na hari nang na haibado ai tawre Michael ga wari sanare hojik pudumagi harakani Noah na hari hoi ai sumadugi matang do nangi na famna pharagani khanduna lakpani Sofia na hari hoi aduni aduga nang na khangadabadi atopa posa kharasu lei Nick na khangdabana hena phaba hojik Nick amsung Sofia asi bar adugi manakta leptuna Nick na yu ma thaktuna yengna leiri party aduda party tugi manungda Simon amasung Noah asi dance tawduna leibasi Nick na yamna munna yeng masidagi Sofia su yamna tapna dance taw horokle masida Nick na hari nang dance tawribra Sofia na natte ai wan tawning mani adugi khangmani Nick na chalo kaino bathroom leiribasida chango aduga tawru chalo maduda Sofia na hari talleda makhoi bathroom sing asidi yamna morkan mani Nick na hari nang na ha mamangda dance tawbase ai amu pho udri hojik Sofia na hari fare ngaktang leramu ai bathroom du changoge asuna haraga satkre matang asida Simon su bar duda atopa glass ama lawba lai asuna makhoini chatkri matang asida Nick na Noah gi manakta changsili adu hari nangi dance du yamna faje madugi mupti nangna semlebra Noah na yamna nongningi aduga Nick na hari ai sum khallagi yengmani camera kaika yam thamlakpado ai khare henjin khraba male Noah na hoida aduna su phaida aduga thokriba mayamada loinamak record tormani haina soina thaje masida Nick na hari ado nangna pam matamda thabakta amuk halo nangna anima matam amektuda thabakto amukan rejoin taw Noah na hari nangi koi kok loraba matungi namakpa manam ado aina kaya gi matek hina da basa nang khangma natra Nick na hari aduna maram oiragara nanang han akhoni tuminaraba matungda ayukta chatkhribado Noah na hari aina chatkriba adugi maramdi mamang thakta adumna tuminaramlaba matungda aibu thadolma chatkri maram asina anirak adumana tawdo aina pamdabagi handakti aigi turn oibagi aino nang thadolma chatkibani matang asida Simon lai aduga Noah ba konchili aduga man hari Nick yamna nungai bana draw party ase matang asimakta da Sofia sa hojik lai aduga Nick da Simon hai mahak Sofia ni masida Simona Sofia da chik kiss tawi adu hari nang yamna faje nakhoni ngina sa yamna fajaba ba yamang pokani sumna hairaba matungda Noah na hari ai bathroom da sataba yadre ai sa si kenoma tawri asuna harimla ka chatkre Simon hari nang dance tawbodo aina ui yamna faje aduna nasado khara free oitho aduga dance tawsi asumna hairaga Simona Sofia bu pai dance taw hokre master Nick na yamna haina tabalo na yeng aduga mahak Noah gi manakta lage Noah si hojik na kana madal laga masa si yamna nungai tabagum lerami masita Nick na laga mahakbu konchalami aduga na kanam da pusalami aduga yamna nushina Noah da kiss tawraklami asumna kiss ngak tawraba matungda Noah na hari kairo nangna tawribase masida Nick na kumlai nangna khanglebuduni freckles ayasa nangi manakta heklaiba matamda isase control tawba ngamdi asumna Nick amasung Noah na kiss tawbasi marumdagi dance tawriba Sofia na uri mahana directly uba ngamdri kari tawribana haibase adu mangonda chingnaba phawi masidagi mana Simon hari ai barda amukthang chatke asumna haraga mana tamna lakpa hore adubo lamide mi mayam ama leibana maram oiraka makasi phalon lakpa yadre hojik nakanam romdana Noah si maki puk nungaitro duna hari ai karigo mama chakraba male pukasi hamna nungaitre ai yum chaningi Simon mamukta koro masida Nick na maning thokana Simon yang lami aduga Simon si yu yam ngaudna dance todona leibasi ubadagi man hari Simon hojik car thobagi phibam da laitre aduna law aina nang thilage asumna haraduna Noah amasung mahak chatkibasi Sofia na yengnor lehore hojik makhoi car da Noah bu Nick na haptuna pudron lagi aduga Nick nang lei nangna jena ko kiyumna leiribasi karigino masida Noah na hari aina leiriba rain adugi mapuna rain ni maman adu yam hengar hankri aduga nangna khangadabdi ayase hojik thapaksu tawdrabani aduna paisa sumata leitre asuna Noah na stair ka khatpasida Nick na mateng pangi aduga Noah bu phamungda purai adugi hipalli Nick na hari nangna pamlabadi ai sofa ta tumlabusu yaganida Noah na matang asida hari masigi game ase lepasi asuna muksana base toklasi Noah na makata rai nang hojik Sofia ga lohonglo nangna nuksijaba nupidoga aduga mase nangi parents sing nasu pamjaba pot aduni ekhoni gi wari ase matang asada losin matik sare aduda Nick na hari
ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯁꯨꯝꯅ ꯂꯣꯏꯍꯟꯕꯗꯤ ꯄꯥꯝꯗꯦ ꯅꯣꯋꯥꯅ ꯒꯨꯗ ꯕꯥꯏ ꯅꯤꯛ ꯃꯁꯤꯗꯒꯤ ꯅꯤꯛ ꯑꯁꯦ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯂꯦꯞꯈꯠꯂꯛꯑꯦ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯅ ꯒꯨꯗ ꯕꯥꯏ ꯐ꯭ꯔꯦꯀꯜꯁ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯣꯋꯥ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯦꯜꯂꯕ ꯁꯤꯟ ꯑꯁꯤ ꯍꯦꯛ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯛꯀꯤ ꯃꯃꯥ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯁꯤꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯅꯔꯦꯜꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯂꯩꯇꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯅꯤ ꯃꯤ ꯃꯌꯥꯝ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯌꯟꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯤꯛꯄꯨ ꯀꯣꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯗꯔ ꯍꯧꯖꯤꯛ ꯁꯥꯟꯅꯄꯣꯠ ꯑꯃ ꯋꯤꯂꯤꯌꯝꯒꯤ ꯁꯔꯚꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯄꯨꯔꯛꯇꯨꯅ ꯋꯤꯂꯤꯌꯝꯗ ꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯥꯟꯅꯄꯣꯠ ꯑꯁꯤ ꯃꯍꯥꯛꯅ ꯅꯤꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯦꯒꯤꯗ ꯎꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯃꯁꯤ ꯀꯂꯦꯛꯇꯔꯒꯤ ꯑꯥꯏꯇꯦꯝꯅꯤ ꯃꯁꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯔꯛꯈꯤꯕ ꯁꯥꯟꯅꯄꯣꯠꯅꯤ ꯅꯤꯛꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯔꯛꯏ ꯑꯗꯨ ꯑꯩꯅ ꯃꯉꯣꯟꯗꯗꯤ ꯄꯤꯈꯤꯗꯦ ꯁꯦ ꯅꯪꯒꯤ ꯑꯣꯏꯔꯣ ꯃꯁꯤꯗ ꯃꯦꯒꯤꯅ ꯃꯗꯨꯕꯨ ꯂꯧ ꯌꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯦꯒꯤꯒꯤ ꯀꯖꯤꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯂꯥꯛꯇꯨꯅ ꯋꯥꯎ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥꯟꯅꯄꯣꯠ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯆꯠꯂꯒ ꯁꯥꯟꯅꯔꯨꯔꯦ ꯃꯁꯤꯗꯒꯤ ꯃꯦꯒꯤꯅ ꯆꯪꯁꯤꯟꯗꯨꯅ ꯃꯨꯟꯒꯦ ꯇꯧꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯋꯤꯂꯤꯌꯝꯗ ꯍꯥꯏꯔꯛꯏ ꯁꯤ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯗ ꯋꯤꯂꯤꯌꯝꯅ ꯍꯣꯏ ꯃꯦꯒꯤ ꯅꯪꯒꯤꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯁꯥꯟꯅꯃꯤꯟꯅꯧ ꯃꯁꯤ ꯇꯥꯕꯗꯒꯤ ꯃꯦꯒꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯑꯗꯨ ꯃꯥꯅ ꯆꯦꯜꯂꯛꯂꯤ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯣꯋꯥꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯔꯔꯣꯏ ꯉꯥꯛꯄꯤꯕ ꯍꯩꯕ ꯍꯥꯏꯕꯁꯦ ꯅꯪꯅ ꯇꯝꯒꯗꯕꯅꯤ ꯑꯃꯗꯤ ꯅꯪꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯦ ꯃꯤꯒꯁꯨ ꯁꯦꯌꯔ ꯇꯧꯕ ꯇꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯦꯒꯤꯕꯨ ꯃꯍꯥꯛꯅ ꯐꯥꯗꯔꯝꯃꯤ ꯍꯥꯏꯔꯤꯕꯁꯤ ꯎꯕ ꯃꯇꯝꯗ ꯋꯤꯂꯤꯌꯝꯁꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯥꯐꯦꯂꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯁꯤꯕꯨ ꯅꯤꯛꯅꯁꯨ ꯌꯥꯝꯅ ꯄꯦꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯣꯋꯥꯒꯤ ꯃꯅꯥꯛꯇ ꯁꯣꯐꯤꯌꯥ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯀꯦꯔꯃꯦꯂꯥꯏꯁ ꯇꯧꯔꯕ ꯑꯣꯅꯤꯌꯟ ꯑꯗꯨꯕꯨ ꯊꯛꯀꯅꯨ ꯃꯗꯨ ꯁꯥꯏꯔꯞ ꯌꯥꯎꯏ ꯑꯗꯨꯒ ꯁꯣꯐꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯦ ꯑꯩꯅ ꯃꯥꯏꯀꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯗꯨꯀꯥꯟꯗ ꯃꯥꯏꯀꯦꯜꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯁꯤ ꯈꯪꯕ꯭ꯔꯥ ꯅꯣꯋꯥꯅ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜ ꯁꯣꯐꯤꯌꯥꯅ ꯃꯥꯏꯀꯦꯜꯅ ꯅꯪꯒꯤ ꯃꯦꯗꯤꯀꯦꯜ ꯔꯦꯀꯣꯔꯠꯁꯤꯡ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯗꯨ ꯂꯩ ꯃꯗꯨ ꯇꯥꯕꯗꯒꯤ ꯅꯣꯋꯥꯅ ꯃꯍꯥꯛ ꯀꯔꯤ ꯈꯪꯕꯒꯦ ꯁꯣꯐꯤꯌꯥꯅ ꯃꯍꯥꯛ ꯈꯪꯕ ꯌꯥꯕ ꯆꯥꯡ ꯑꯃꯗ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯁꯣꯐꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯀꯨꯏꯅ ꯂꯣꯠꯄꯁꯨ ꯉꯝꯂꯛꯑꯔꯣꯏ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯀꯔꯤꯅꯣ ꯃꯁꯤꯗ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯦꯟꯇꯦꯟꯗꯔꯗ ꯂꯩꯕ ꯑꯩꯒꯤ ꯏꯅꯦ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒꯅꯤ ꯁꯣꯐꯤꯌꯥꯅ ꯑꯗꯨꯗꯤ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯣ ꯅꯣꯋꯥꯅ ꯑꯩ ꯍꯜꯂꯛꯄꯒꯤ ꯑꯁꯥ ꯇꯧꯗꯦ ꯍꯟꯁꯨ ꯍꯜꯂꯛꯑꯔꯣꯏ ꯑꯁꯨꯝꯅ ꯐ꯭ꯌꯨꯅꯔꯦꯜꯒꯤ ꯁꯦꯔꯦꯃꯅꯤ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯋꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯀꯣꯜꯂꯤ ꯑꯗꯨꯒ ꯒꯨꯗ ꯅꯥꯏꯠ ꯃꯃꯥ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯤꯂꯤꯌꯝꯗ ꯑꯃꯨꯛ ꯃꯍꯥꯛꯅ ꯀꯣꯜꯂꯤ ꯑꯗꯨꯒ ꯒꯨꯗ ꯅꯥꯏꯠ ꯕꯕꯥ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯃꯦꯒꯤꯁꯨ ꯋꯤꯂꯤꯌꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯋꯤꯂꯤꯌꯝꯗ ꯀꯣꯜ ꯑꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯕꯕꯥ ꯍꯥꯏꯔꯛꯏ ꯃꯁꯤ ꯎꯕꯗ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯅꯤꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯣꯋꯥ ꯑꯃꯁꯨꯡ ꯃꯦꯒꯤ ꯑꯁꯤ ꯄꯨꯟꯅ ꯇꯨꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯛꯇ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯑꯁꯤ ꯄꯨꯟꯅ ꯍꯤꯞꯃꯤꯟꯅꯗꯨꯅ ꯇꯨꯝꯃꯤꯟꯅꯈ꯭ꯔꯦ ꯅꯣꯋꯥ ꯑꯁꯤ ꯀꯥꯔ ꯊꯧꯗꯨꯅ ꯁꯤꯃꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯪꯂꯛꯏ ꯃꯁꯤ ꯎꯕꯗ ꯁꯤꯃꯣꯟꯅ ꯍꯥꯏꯔꯛꯏ ꯅꯤꯛ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯟꯗ꯭ꯔꯤꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯈꯤꯗꯕ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯈꯔ ꯊꯣꯠꯍꯟꯗ꯭ꯔꯤꯕ꯭ꯔꯥ ꯅꯣꯋꯥ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯆꯪꯉꯛꯏ ꯁꯤꯃꯣꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯅꯣꯋꯥꯅ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯗꯧꯕ ꯂꯩ ꯁꯤꯃꯣꯟꯅ ꯅꯪꯅ ꯅꯨꯡꯁꯤꯅ ꯀꯤꯁ ꯇꯧꯔꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯃꯤꯁ ꯇꯧꯏ ꯅꯣꯋꯥꯅ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯗꯤ ꯑꯗꯨꯒ ꯁꯤꯃꯣꯟꯅ ꯑꯗꯨꯃꯛ ꯀꯤꯁ ꯇꯧꯏ ꯃꯁꯤꯗꯒꯤ ꯅꯣꯋꯥꯅ ꯉꯥꯏꯈꯣ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯗꯕ ꯂꯩ ꯃꯁꯤ ꯍꯥꯏꯔꯒ ꯁꯤꯟ ꯑꯁꯤ ꯀꯛꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯁꯤꯃꯣꯟꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯑꯗꯣ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤ ꯑꯁꯤ ꯂꯥꯞꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯟꯗꯟꯗ ꯁꯣꯐꯤꯌꯥ ꯑꯃꯁꯨꯡ ꯅꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯐꯤꯌꯥꯅ ꯅꯤꯛꯇ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯃꯁꯤꯗ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯏꯂꯦꯛꯁꯟ ꯑꯗꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯁꯣꯐꯤꯌꯥꯅ ꯍꯞꯇꯥ ꯑꯃ ꯋꯥꯠꯂꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯤꯛꯅ ꯑꯩꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤ ꯌꯣꯟꯊꯣꯛꯀꯦ ꯇꯧꯕꯅꯤ ꯁꯣꯐꯤꯌꯥꯅ ꯅꯪ ꯍꯜꯂꯛꯑꯣꯏꯗ꯭ꯔꯥ ꯅꯤꯛꯅ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯇꯣꯡꯍꯧꯔꯁꯤ ꯁꯣꯐꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯆꯨꯝꯃꯤ ꯑꯩꯁꯦ ꯑꯄꯪꯕ ꯑꯃ ꯑꯣꯏꯔꯨꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯣꯐꯤꯌꯥꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯦ ꯅꯪꯒꯤ ꯅꯄꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅ ꯅꯪꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯟꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯟꯕ ꯑꯩ ꯍꯧꯖꯤꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯈꯣꯏꯅꯤꯗꯤ ꯂꯥꯞꯅꯔꯁꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯍꯧꯖꯤꯛ ꯅꯪꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯗꯔꯀꯥꯔ ꯇꯥꯕ ꯃꯤꯗꯤ ꯅꯣꯋꯥꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯧ ꯆꯠꯂꯨ ꯅꯣꯋꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ
ꯃꯁꯤꯗꯒꯤ ꯅꯤꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯐꯤꯌꯥꯗ ꯀꯣꯜꯂꯤ ꯑꯗꯨꯒ ꯀꯣꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯂꯥꯛꯄ ꯃꯇꯝꯗ ꯋꯤꯂꯤꯌꯝꯅꯤ, ꯔꯥꯐꯦꯂꯥꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯦꯒꯤ, ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯕ ꯑꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯤꯃꯟꯗ ꯀꯣꯜ ꯇꯧꯏ꯫ ꯑꯗꯨꯒ ꯁꯤꯃꯟ, ꯅꯪ ꯀꯝꯗꯧꯔꯤꯕꯒꯦ? ꯑꯣꯐꯤꯁ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯤꯃꯟꯅ ꯍꯥꯏꯔꯛꯏ, ꯑꯩ ꯂꯟꯗꯟꯗ ꯍꯣꯡꯂꯒꯗꯕꯅꯤ ꯍꯧꯖꯤꯛ꯫ ꯅꯤꯛꯅ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ? ꯁꯤꯃꯟꯅ, ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯕꯒꯤ ꯃꯔꯝ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤ ꯇꯥꯕꯗ ꯅꯤꯛꯅ ꯈꯪꯏ ꯃꯗꯨꯗꯤ ꯅꯣꯋꯥ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯑꯁꯤ ꯂꯥꯞꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯁꯨ ꯃꯐꯝꯗꯨ ꯂꯟꯗꯟꯗ ꯆꯥꯎꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯩ ꯍꯥꯟꯅꯒꯤ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯅꯤꯒꯤ ꯃꯥꯔꯀꯦꯇꯤꯡ ꯑꯃꯗꯤ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯀꯝꯄꯅꯤꯗꯨ ꯆꯥꯎꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯁꯤꯃꯣꯟꯅ, ꯅꯪꯒꯤ ꯀꯝꯄꯅꯤꯒꯤ ꯑꯔꯦꯝ ꯑꯈꯥꯛꯇꯨꯒ ꯑꯩꯒꯤ ꯀꯝꯄꯅꯤꯁꯤꯒ ꯌꯥꯟꯁꯤꯟꯅꯔꯒ ꯑꯩꯒꯤ ꯀꯝꯄꯅꯤꯁꯤꯕꯨ ꯅꯪꯒꯤ ꯕꯦꯛꯑꯞ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯅꯤꯛꯅ, ꯃꯗꯨꯗꯤ ꯅꯪꯒꯤ ꯁꯥꯏꯟ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯅꯤꯛꯀꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯊꯕꯛ ꯑꯃꯨꯛꯀ ꯍꯟꯅ ꯐꯪꯂꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯀꯦꯜ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯤꯐ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯔꯤꯖꯜꯠ ꯑꯗꯨ ꯊꯣꯛꯂꯛꯏ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯟ ꯇꯧ꯫ ꯑꯁꯨꯝꯅ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯥꯏꯀꯦꯜ ꯑꯁꯤ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯄꯦꯟ ꯑꯗꯨꯕꯨ ꯃꯥꯅ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯇꯦꯜꯂꯕ ꯁꯤꯟ ꯑꯃꯗ ꯕ꯭ꯔꯥꯌꯔ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯠꯂꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯃꯥꯏꯀꯦꯜꯒ ꯊꯦꯡꯅꯔꯦ꯫ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯣꯋꯥ ꯑꯁꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯑꯁꯨꯝꯅ ꯖꯦꯅꯥꯒꯤ ꯌꯨꯝꯗꯒꯤ ꯃꯍꯥꯛꯅ ꯄꯣꯠꯆꯩ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯛ ꯑꯁꯤ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ, ꯀꯅꯥꯅ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯤꯕꯅꯣ? ꯃꯗꯨꯗ ꯂꯥꯌꯣꯟꯅ, ꯑꯩ ꯈꯪꯗꯦ, ꯑꯩꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯗꯨ ꯍꯥꯏꯗꯣꯛꯇꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯤꯛ ꯑꯁꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯋꯥ, ꯅꯪ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯀꯗꯥꯏꯗ ꯆꯠꯄ ꯅꯪꯅ ꯊꯤꯔꯛꯀꯅꯨ꯫ ꯃꯁꯥ ꯃꯁꯥꯒꯤ ꯂꯝꯕꯤꯗ ꯂꯣꯏꯅ ꯆꯠꯅꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯌꯣꯟꯅ ꯆꯤꯟꯅꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯗꯨꯅ ꯈꯨꯠꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯅꯣꯋꯥ ꯑꯁꯤ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕꯗꯨ ꯍꯥꯏꯅꯕ ꯍꯣꯠꯅꯩ꯫ ꯅꯤꯛꯅ ꯈꯜꯂꯤꯕꯅ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯀꯥꯔꯟ ꯇꯧꯔꯤꯕꯅꯤ ꯑꯃꯁꯨꯡ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗꯦ ꯈꯟꯗꯨꯅ ꯁꯥꯎꯗꯨꯅ ꯂꯥꯌꯣꯟꯕꯨ ꯏꯟꯊꯣꯛꯏ꯫ ꯖꯦꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯃꯔꯛ ꯊꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯤꯛꯅ ꯍꯥꯏ, ꯍꯣꯏ, ꯏꯁꯥ ꯏꯁꯥꯒꯤ ꯂꯝꯕꯤꯗ ꯂꯣꯏꯅ ꯆꯠꯅꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯔꯛꯂꯦ꯫ ꯅꯣꯋꯥꯅ ꯍꯥꯏꯔꯤ, ꯃꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯋꯥꯍꯩ ꯈꯛꯇꯃꯛꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯣꯋꯥ ꯑꯁꯤ ꯀꯥꯔꯗ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯑꯩꯈꯣꯏꯅꯤ ꯑꯃꯨꯛꯇꯪ ꯍꯧꯔꯁꯤ꯫ ꯅꯪ ꯑꯩ ꯑꯩꯈꯣꯏꯅꯤ ꯈꯛꯇꯃꯛ ꯃꯀꯣꯛꯇꯒꯤ ꯍꯧꯔꯁꯤ꯫ ꯃꯗꯨꯗ ꯅꯣꯋꯥꯅ, ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯤꯛꯅ, ꯀꯔꯤꯒꯤꯅꯣ ꯑꯣꯏꯊꯣꯛꯇ꯭ꯔꯤꯕꯁꯦ? ꯅꯣꯋꯥꯅ, ꯐꯔꯦ, ꯅꯪ ꯌꯥꯝ ꯈꯪꯅꯤꯡꯂꯕꯅꯤꯅ ꯈꯪꯂꯣ꯫ ꯍꯥꯏꯔꯒ ꯀꯥꯔ ꯑꯗꯨꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯃꯍꯥꯛꯀꯤ ꯄꯨꯛ ꯑꯗꯨꯕꯨ ꯎꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯅꯪ ꯃꯤꯔꯣꯜꯂꯕ꯭ꯔꯥ? ꯃꯁꯤꯗ ꯂꯥꯌꯣꯟꯅ, ꯍꯣꯏ, ꯃꯍꯥꯛ ꯑꯣꯏꯔꯕꯅꯤ꯫ ꯅꯤꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯅꯪ ꯃꯤꯔꯣꯜꯂꯕꯁꯨ ꯑꯩ ꯀꯔꯤꯃꯠꯇ ꯈꯟꯗꯦ꯫ ꯅꯣꯋꯥꯅ, ꯐꯔꯦ, ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ꯫ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯑꯩ ꯑꯇꯣꯞꯄ ꯀꯔꯤꯃꯠꯇꯒꯤ ꯑꯩꯉꯣꯟꯗ ꯆꯪꯗ꯭ꯔꯦ, ꯅꯪ ꯈꯛꯇꯃꯛꯅꯤ꯫ ꯅꯪꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ꯫ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯡꯁꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯅꯣꯋꯥ꯫ ꯃꯁꯤꯗ ꯅꯣꯋꯥꯅ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯗꯨꯅ ꯀꯥꯔꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯂꯩꯈꯠꯂꯛꯄ ꯃꯇꯝꯗ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯁꯤꯃꯟꯒꯤ ꯑꯣꯏꯔ ꯐꯥꯎꯕꯗ ꯑꯩ ꯀꯔꯤꯃꯠꯇ ꯈꯜꯂꯣꯏ꯫ ꯃꯁꯤ ꯍꯦꯛ ꯇꯥꯕꯒ ꯅꯣꯋꯥ ꯑꯁꯤ ꯀꯥꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯌꯣꯟꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯅꯪꯒꯤꯅꯤꯅꯦ ꯑꯄꯪꯕ꯫ ꯅꯤꯛꯅ, ꯀꯔꯤ? ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠ ꯑꯗꯣꯝꯗ ꯆꯦꯟꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯇꯣꯡꯈꯠꯂꯨ꯫ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯇꯣꯡꯈꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯁꯔ꯫ ꯃꯁꯤꯗꯒꯤ ꯅꯤꯛꯅ ꯀꯥꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯌꯣꯟ ꯑꯗꯨ ꯅꯍꯥꯟꯗꯒꯤ ꯃꯍꯥꯛꯅ ꯂꯣꯜꯂꯛꯄ ꯑꯗꯨ ꯍꯥꯏꯗꯣꯛꯈꯤꯕꯗꯒꯤ ꯌꯥꯝꯅ ꯃꯁꯥꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯌꯥꯡꯕ ꯐꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯌꯥꯝꯅ ꯌꯥꯡꯈ꯭ꯔꯦꯗ꯫ ꯖꯦꯅꯥꯅ, ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯕ? ꯂꯥꯌꯣꯟꯅ, ꯐꯖꯕ ꯍꯥꯏꯕꯨ ꯀꯔꯤꯅꯣ? ꯃꯗꯨ ꯇꯣꯔꯆꯔꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅꯤꯁꯤ ꯂꯩꯍꯧꯔꯦ꯫ ꯍꯧꯖꯤꯛ ꯅꯤꯛ ꯑꯁꯤ ꯀꯥꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯅꯣꯋꯥꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯤꯛꯅ ꯀꯥꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯒꯠꯂꯛꯇꯨꯅ ꯅꯣꯋꯥꯒꯤ ꯅꯥꯀꯟꯗ ꯃꯥꯟꯅꯅ ꯊꯧꯔꯤ ꯑꯗꯨꯒ ꯅꯣꯋꯥꯗ ꯍꯥꯏ, ꯅꯣꯋꯥ, ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯍꯥꯏꯊꯧ꯫ ꯃꯗꯨꯗꯒꯤ ꯅꯣꯋꯥꯅ ꯊꯣꯡꯅꯥꯎꯗ ꯌꯥꯎꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯨꯕꯨ ꯅꯦꯝꯊꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ, ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝ ꯑꯃꯅ ꯅꯪꯒꯤ ꯀꯥꯔ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯪ ꯀꯥꯔ ꯊꯧꯕ ꯀꯥꯎꯔꯝꯂꯒꯅꯤꯅꯦ꯫ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯅꯣꯋꯥ, ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕꯗꯣ? ꯃꯁꯤꯗ ꯅꯣꯋꯥꯅ ꯍꯥꯏꯔꯛꯏ, ꯆꯌꯣꯜ 24 ꯁꯨꯔꯦ꯫ ꯅꯤꯛꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ, ꯆꯌꯣꯜ 24 ꯊꯥꯗꯗꯤ ꯀꯌꯥꯅꯣ? ꯊꯥ 3꯫ ꯊꯥ 3? ꯑꯗꯨꯗꯤ ꯂꯨꯍꯣꯡꯐꯝꯗꯨꯗ? ꯅꯣꯋꯥꯅ, ꯌꯥꯔꯦ, ꯑꯪꯀ ꯍꯣꯠꯂꯒꯅꯨ, ꯅꯪꯒꯤ ꯅꯆꯥꯅꯤ꯫ ꯅꯤꯛꯅ, ꯑꯩꯁꯦ ꯃꯄꯥ ꯑꯣꯏꯔꯒꯗꯧꯕ? ꯃꯗꯨꯗ ꯅꯣꯋꯥꯅ, ꯅꯠꯇꯦ, ꯑꯩꯅꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯥꯔ ꯑꯁꯤ ꯌꯥꯡꯅ ꯊꯧꯒꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯤꯛꯅ ꯃꯍꯥꯛꯀꯤ ꯀꯥꯔꯒ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯋꯥꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯛꯅ ꯀꯥꯔ ꯑꯗꯨꯕꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛꯇꯨꯅ ꯀꯥꯔ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯒꯠꯂꯒ ꯅꯣꯋꯥꯒꯤ ꯅꯥꯀꯟꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏ, ꯅꯣꯋꯥ, ꯉꯥꯏꯈꯣ꯫ ꯃꯗꯨꯗ ꯅꯣꯋꯥꯅ, ꯅꯪꯒꯤ ꯖꯤꯟ 55 ꯑꯁꯦ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ꯫ ꯑꯗꯨ ꯂꯧꯊꯣꯛꯈꯤꯕꯗ ꯀꯔꯤꯃꯠꯇ ꯈꯦꯟꯅꯕ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯊꯧꯒꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯤꯛ ꯑꯁꯤ ꯁꯥꯎꯅꯤꯡꯂꯦ ꯑꯗꯨꯒꯤ ꯃꯍꯥꯛ ꯑꯁꯤ ꯃꯥꯟꯅꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯑꯃꯨꯛ ꯊꯧꯒꯠꯇꯨꯅ ꯇꯥꯟꯅꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏ, ꯅꯪ ꯁꯤꯇꯤ ꯑꯁꯤ ꯊꯥꯗꯣꯛꯂꯒꯗꯣꯏꯔꯥ?
ꯑꯗꯨꯗ ꯅꯣꯋꯥꯅ ꯍꯣꯏ ꯅꯤꯛꯅ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯅꯣꯋꯥꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯃꯔꯝꯗꯤ ꯅꯦꯁꯅꯦꯜ ꯖꯤꯑꯣꯒ꯭ꯔꯥꯐꯤꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯝꯂꯤꯕꯅꯤ ꯃꯁꯤ ꯇꯥꯕꯗ ꯅꯣꯋꯥ ꯑꯁꯤ ꯃꯃꯥꯡꯉꯩ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯗꯤꯅꯔ ꯄꯥꯔꯇꯤꯗ ꯍꯥꯏꯅꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯀꯥꯔ ꯑꯗꯨ ꯊꯧꯒꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯣꯋꯥꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯦꯟꯁꯟ ꯑꯗꯨꯗ ꯆꯪꯂꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯃꯍꯥꯛ ꯃꯕꯣꯛ ꯑꯣꯏꯒꯗꯧꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯅꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯁꯤ ꯃꯦꯟꯁꯟꯗ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃꯅꯤ ꯅꯣꯋꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯕꯨ ꯈꯥꯝꯂꯤ ꯑꯗꯨꯒ ꯇꯞꯅ ꯊꯣꯛꯂꯛꯏ ꯅꯤꯛꯁꯨ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯕꯨ ꯈꯥꯝꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯦꯟꯁꯟ ꯌꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯋꯤꯂꯤꯌꯝꯒꯤ ꯀꯝꯄꯅꯤꯒꯤ ꯑꯦꯛꯁ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯤꯛ ꯑꯃꯁꯨꯡ ꯅꯣꯋꯥꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯛꯇ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯃꯅ ꯄꯨꯛꯇ ꯀꯥꯞꯂꯝꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯣꯋꯥ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯃꯗꯤ ꯌꯥꯝꯅ ꯉꯛꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯇꯥꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯀꯧꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯆꯪꯂꯛꯏ ꯅꯤꯛ ꯑꯁꯤ ꯃꯈꯥꯗ ꯇꯥꯔꯤ ꯅꯣꯋꯥꯅ ꯃꯍꯥꯛꯄꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯨ ꯅꯣꯋꯥꯅ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯤꯛꯅ ꯇꯥꯔꯤꯕꯗꯨ ꯃꯍꯥꯛꯅ ꯄꯝꯈꯠꯇꯨꯅ ꯂꯩ ꯃꯍꯥꯛꯅ ꯍꯥꯏ ꯅꯤꯛ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯤꯛ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯀꯣ ꯅꯪ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯅꯨ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯛꯅ ꯍꯥꯏ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯄꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩ ꯃꯁꯤ ꯏꯔꯥꯟꯒꯤ ꯃꯇꯤꯛ ꯆꯥꯕ ꯇꯟꯗꯤꯅꯤ ꯅꯣꯋꯥꯅ ꯌꯥꯔꯦ ꯑꯁꯤꯗ ꯃꯔꯥꯟ ꯊꯤꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯁꯤ ꯑꯃꯨꯛꯇꯪ ꯂꯦꯞꯄꯨ ꯀꯩꯗꯧꯔꯒꯦ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯤꯛꯄꯨ ꯆꯨꯞꯂꯤ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯛ ꯑꯁꯤ ꯇꯨꯝꯃꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅꯦ ꯔꯥꯐꯦꯂꯥꯅꯤ ꯑꯗꯨꯒ ꯅꯣꯋꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯏ ꯃꯁꯤꯗꯒꯤ ꯅꯤꯛꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ ꯅꯣꯋꯥꯅ ꯅꯪ ꯌꯥꯝꯅ ꯀꯨꯏꯅ ꯇꯨꯝꯗꯣꯔꯦ ꯃꯄꯥ ꯋꯤꯂꯤꯌꯝꯅ ꯏꯕꯨꯡꯉꯣ ꯅꯪ ꯀꯣꯃꯥꯗ ꯂꯩꯔꯨꯔꯦ ꯅꯤꯛꯅ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯤꯛ ꯅꯣꯋꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯐꯃꯨꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯤꯞꯂꯤ ꯅꯤꯛꯅ ꯍꯥꯏꯔꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯕ ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯂꯝꯗꯦ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯄꯣꯊꯥꯍꯜꯂꯤꯗꯅ ꯅꯣꯋꯥꯅ ꯃꯍꯥꯛꯁꯦ ꯄꯔꯐꯦꯛ ꯑꯣꯏ ꯅꯤꯛꯅ ꯍꯥꯏꯔꯤ ꯃꯍꯥꯛ ꯑꯁꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯦꯛ ꯎꯔꯛꯄ ꯑꯉꯥꯡꯁꯤꯡ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯉꯥꯡꯅꯤ ꯅꯣꯋꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯈꯣꯏꯅꯤꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁ꯭ꯋꯥꯏ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯔꯝꯗꯦ ꯅꯤꯛꯅ ꯅꯪꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯂꯣꯏꯅꯃꯛ ꯐꯖꯩ ꯑꯃꯗꯤ ꯂꯣꯏꯅꯃꯛ ꯆꯨꯝꯃꯤ ꯅꯣꯋꯥ ꯅꯪꯅ ꯑꯩꯕꯨ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯍꯟꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯣꯋꯥꯅ ꯃꯄꯥ ꯃꯆꯥ ꯊꯅꯝꯂꯒ ꯃꯍꯥꯛ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯡ ꯈꯣꯡꯂꯛꯏ ꯃꯁꯤꯗꯒꯤ ꯅꯤꯛ ꯑꯁꯤ ꯍꯥꯏꯐꯦꯠ ꯇꯨꯝꯂꯝꯂꯒ ꯅꯥꯀꯟꯗ ꯑꯉꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯈꯨꯠꯅ ꯍꯥꯏꯐꯦꯠꯇꯪ ꯃꯥꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯤꯛꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯕ꯭ꯔꯥꯌꯔꯅ ꯄꯝꯗꯨꯅ ꯑꯗꯨꯒ ꯈꯨꯠ ꯅꯥꯝꯃꯗ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯕ꯭ꯔꯥꯌꯔ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯕ꯭ꯔꯥꯌꯔꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯇꯔꯟ ꯇꯥꯔꯦ ꯇꯨꯝ ꯅꯤꯛ ꯇꯨꯝ ꯑꯉꯥꯡ ꯑꯁꯦ ꯁꯨꯝꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯩ ꯁꯨꯝꯕꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯋꯥ ꯑꯁꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯤꯛꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯒꯦ ꯇꯧꯏ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯟ ꯑꯗꯨꯕꯨ ꯕ꯭ꯔꯥꯌꯔꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯨꯟꯈ꯭ꯔꯦ ꯑꯗꯨꯒ ꯕ꯭ꯔꯥꯌꯔꯅ ꯍꯥꯏꯔꯛꯏ ꯅꯤꯛ ꯅꯪ ꯅꯁꯛꯇꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨ ꯅꯀꯣꯛꯇꯤ ꯌꯥꯎꯗꯦꯅꯦ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯍꯧꯗ꯭ꯔꯕꯁꯨ ꯅꯤꯛꯅ ꯃꯈꯥꯗ ꯕꯇꯟ ꯑꯃ ꯅꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯣꯋꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯏꯀꯦꯜ ꯆꯦꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯣꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯐꯥꯗꯨꯅ ꯊꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯏꯀꯦꯜꯅ ꯀꯣꯜꯂꯝꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯥꯏꯀꯦꯜꯕꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯝꯗꯨꯅ ꯆꯦꯜꯂꯛꯂꯤ ꯃꯥꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯀꯥꯗ ꯕ꯭ꯔꯥꯌꯔꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯦ ꯅꯤꯛꯁꯨ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯦꯡꯕ ꯉꯝꯗꯨꯅ ꯂꯩꯔꯝꯕꯁꯤ ꯃꯍꯥꯛꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯥꯌꯔ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯊꯥꯗꯣꯛꯑꯣ ꯕ꯭ꯔꯥꯌꯔꯅ ꯍꯥꯏꯔꯛꯏ ꯌꯥꯔꯣꯏ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯐꯪꯍꯧꯗꯕ ꯄꯣꯠ ꯑꯗꯣ ꯅꯈꯣꯏꯅ ꯐꯪꯕ ꯌꯥꯔꯣꯏ ꯃꯍꯥꯛ ꯑꯁꯦ ꯑꯩꯅ ꯂꯧꯔꯒꯗꯕꯅꯤ ꯅꯣꯋꯥꯅ ꯕ꯭ꯔꯥꯌꯔ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯎ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯣꯟꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯏꯀꯦꯜ ꯂꯥꯛꯏ ꯑꯗꯨꯒ ꯅꯣꯋꯥꯕꯨ ꯀꯟꯅ ꯀꯣꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯕ꯭ꯔꯥꯌꯔ ꯆꯦꯜꯂꯨ ꯑꯁꯨꯝꯅ ꯕ꯭ꯔꯥꯌꯔꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯃꯄꯥꯟ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕꯗ ꯅꯪꯅ ꯑꯩꯕꯨ ꯀꯣꯂꯦꯖꯇꯒꯤ ꯃꯄꯥꯟ ꯇꯥꯟꯊꯣꯛꯍꯟꯕ ꯍꯧꯖꯤꯛꯄꯨꯅ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯇꯥꯟꯊꯣꯛꯍꯟꯕ ꯐꯩ ꯍꯧꯖꯤꯛ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕꯁꯨ ꯐꯪꯉꯔꯣꯏ ꯑꯁꯨꯝꯅ ꯕ꯭ꯔꯥꯌꯔꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯂꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯤꯛꯀꯤ ꯍꯨꯏ ꯊꯣꯔ ꯑꯗꯨ
ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯏꯀꯦꯜꯅ ꯅꯣꯋꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯣꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯤꯛ ꯑꯁꯤ ꯃꯈꯥꯗ ꯁꯟ ꯁꯥꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯤ ꯅꯤꯛ ꯅꯪꯕꯨ ꯌꯥꯝꯅ ꯐꯥꯎꯔꯝꯗꯥꯏ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯎꯠꯊꯣꯛꯑꯣꯅ ꯅꯪꯒꯤ ꯑꯐꯥꯎꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯅꯤꯛꯅ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯌꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯏꯀꯦꯜ ꯈꯣꯡꯗ ꯀꯟꯅ ꯊꯥꯏ ꯃꯁꯤꯗꯒꯤ ꯃꯥꯏꯀꯦꯜ ꯑꯁꯤ ꯆꯩꯅꯥꯈꯣꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯋꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯣꯋꯥꯅ ꯃꯄꯥꯟꯗ ꯀꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯃꯈꯥꯗ ꯆꯦꯟꯊꯔꯛꯄ ꯃꯇꯝꯗꯗꯤ ꯕ꯭ꯔꯥꯌꯔ ꯑꯁꯤ ꯑꯉꯥꯡ ꯄꯝꯗꯨꯅ ꯂꯦꯞꯄ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯍꯨꯏ ꯑꯗꯨꯕꯨ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯃꯠꯇ ꯂꯦꯡꯗꯅ ꯂꯦꯞꯂꯝꯕꯁꯤ ꯃꯍꯥꯛꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏ ꯊꯣꯔ ꯆꯪꯉꯨ ꯆꯠꯂꯣ ꯃꯅꯨꯡ ꯆꯪꯉꯨ ꯍꯥꯏꯅ ꯊꯣꯔ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏ ꯕ꯭ꯔꯥꯌꯔ ꯊꯥꯗꯣꯛꯑꯣ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯕ꯭ꯔꯥꯌꯔꯅ ꯍꯥꯏ ꯀꯩꯝꯇ ꯈꯟꯒꯅꯨ ꯅꯣꯋꯥ ꯃꯍꯥꯛꯄꯨ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯒꯅꯤ ꯅꯣꯋꯥꯅ ꯅꯠꯇꯦ ꯅꯪ ꯍꯧꯖꯤꯛ ꯃꯇꯦꯡ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯥꯌꯔꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩ ꯃꯇꯦꯡ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯒꯤ ꯃꯥꯏꯀꯦꯜ ꯂꯩꯔꯤꯕꯁꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯏꯀꯦꯜꯅ ꯍꯧꯖꯤꯛ ꯅꯤꯛꯀꯤ ꯈꯨꯠ ꯑꯗꯨꯕꯨ ꯅꯦꯠꯈꯥꯏꯔꯤ ꯅꯤꯛꯄꯨ ꯃꯍꯥꯛꯅ ꯆꯤꯡꯈꯠꯂꯛꯑꯦ ꯑꯗꯨꯒ ꯂꯦꯞꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯌꯣꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯁꯛꯁꯦ ꯌꯥꯝ ꯐꯖꯩ ꯅꯃꯥꯏꯁꯤꯗ ꯌꯣꯠꯁꯤꯅ ꯊꯣꯝꯂꯒ ꯗꯥꯛꯐꯝ ꯑꯃꯇꯪ ꯇꯥꯍꯟꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯐꯖꯒꯅꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯃꯥꯏꯀꯦꯜꯅ ꯀꯔꯤꯒꯨꯝꯕ ꯊꯣꯔꯅ ꯅꯪꯅ ꯑꯩꯕꯨ ꯊ꯭ꯔꯦꯇꯟ ꯇꯧ ꯍꯥꯏꯕꯁꯦ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯈꯪꯈꯤꯕ ꯇꯥꯔꯕ ꯅꯪ ꯍꯧꯖꯤꯛ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯈ꯭ꯔꯒꯅꯤ ꯃꯁꯤ ꯍꯥꯏꯕꯗꯒꯤ ꯃꯥꯏꯀꯦꯜꯅ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯤꯛꯀꯤ ꯍꯨꯏ ꯑꯗꯨꯅ ꯌꯥꯝꯅ ꯈꯥꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯁꯤ ꯃꯍꯥꯛꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯤꯛꯄꯨ ꯊꯥꯗꯣꯛꯑꯦ ꯍꯨꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯏꯀꯦꯜꯕꯨ ꯇꯥꯟꯅꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯏꯀꯦꯜ ꯑꯁꯤ ꯊꯣꯡꯅꯥꯎꯔꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯡꯁꯦꯜꯅ ꯊꯜꯂꯕ ꯋꯥꯜ ꯑꯃꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯨꯏ ꯑꯗꯨꯅ ꯑꯗꯨꯃꯛ ꯇꯥꯟꯅꯕ ꯂꯦꯞꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯀꯦꯜ ꯑꯁꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯀꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯥꯗ ꯇꯥꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯋꯥꯅ ꯕ꯭ꯔꯥꯌꯔꯅ ꯄꯥꯏꯔꯝꯂꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯈꯨꯠꯅ ꯊꯥꯔꯒ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯨꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯗꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩ ꯅꯪꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯔꯛꯇꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯕ꯭ꯔꯥꯌꯔꯕꯨ ꯈꯨꯄꯥꯛꯅ ꯊꯣꯝꯃꯤ ꯃꯁꯤꯗꯒꯤ ꯕ꯭ꯔꯥꯌꯔ ꯑꯗꯨ ꯎꯞꯄꯒ ꯇꯥꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯗꯤ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯇꯤꯝꯁꯨ ꯂꯥꯛꯂꯕꯅꯤ ꯍꯧꯖꯤꯛ ꯕ꯭ꯔꯥꯌꯔ ꯑꯁꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯀꯦꯜꯕꯨꯁꯨ ꯑꯦꯝꯕꯨꯂꯦꯟꯁ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯤ ꯇ꯭ꯔꯤꯂꯣꯖꯤ ꯑꯁꯤ ꯍꯥꯏꯕꯗꯤ ꯐꯤल्म ꯑꯁꯤꯒꯤ ꯄꯥꯔꯠ 1, 2 ꯑꯃꯗꯤ 3 ꯁꯤ ꯄꯨꯝꯅꯃꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯗꯨꯅ ꯂꯥꯛꯄ ꯁꯤꯟ ꯑꯗꯨꯅꯤ ꯃꯗꯨꯗꯤ ꯅꯤꯛ ꯑꯃꯁꯨꯡ ꯅꯣꯋꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯂꯣꯏꯅꯃꯛ ꯁꯨꯅ ꯇꯤꯜꯂꯤ ꯁꯣꯐꯤꯌꯥꯁꯨ ꯌꯥꯎꯏ ꯁꯣꯐꯤꯌꯥꯅ ꯐ꯭ꯔꯟꯠ ꯔꯣꯗ ꯐꯝꯂꯤ ꯃꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯍꯁꯕꯦꯟ ꯑꯃꯁꯨꯡ ꯋꯥꯏꯐ ꯍꯥꯏꯅ ꯑꯦꯅꯥꯎꯟꯁ ꯇꯧꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯀꯤꯁ ꯇꯧꯔꯦ ꯑꯗꯨꯒ ꯂꯩ ꯑꯗꯨꯕꯨ ꯅꯣꯋꯥꯅ ꯄꯥꯏꯔꯒ ꯂꯪꯈꯠꯂꯤ ꯃꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤ ꯁꯣꯐꯤꯌꯥꯅ ꯑꯣꯛꯈ꯭ꯔꯦ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯁꯣꯐꯤꯌꯥ ꯑꯁꯤ ꯃꯊꯪꯗ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯇꯥꯏ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯁꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯀꯥꯔ ꯇꯣꯡꯗꯨꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯛꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯅꯣꯋꯥꯅ ꯍꯥꯏ ꯉꯥꯏꯈꯣ ꯄ꯭ꯂꯥꯟ ꯈꯔ ꯆꯦꯟꯖ ꯇꯧꯔꯦ ꯌꯥꯝꯅ ꯊꯨꯅꯁꯨ ꯆꯠꯈꯨꯝꯁꯤꯗ ꯍꯥꯏꯔꯒ ꯄꯥꯔꯠ 1ꯗ ꯅꯣꯋꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯈꯤꯕ ꯅꯤꯛꯀꯤ ꯀꯥꯔ ꯑꯗꯣ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏ ꯃꯁꯤꯒꯤ ꯀꯥꯔ ꯑꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯡꯐꯝ ꯊꯣꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯡꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅꯤꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅꯣꯋꯥꯅ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯇ ꯐꯝꯈ꯭ರೆ ꯑꯗꯨꯒ ꯅꯤꯛꯅ ꯄꯦꯁꯦꯟꯖꯔꯒꯤ ꯁꯤꯠꯇ ꯐꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅꯅ ꯀꯥꯔ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯇ꯭ꯔꯤꯂꯣꯖꯤ ꯑꯁꯤꯒꯤ ꯍꯥꯏꯕꯗꯤ ꯐꯤल्म ꯑꯁꯤꯒꯤ ꯄꯥꯔꯠ 1, 2, 3 ꯑꯍꯨꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ ꯑꯁꯨꯝꯅ ꯇ꯭ꯔꯤꯂꯣꯖꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯌꯥꯝꯅ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯆꯤꯊꯍꯧꯕ ꯌꯥꯎꯔꯕꯁꯨ ꯁꯣꯏꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯀꯃꯦꯟꯗ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯨ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯥꯒꯠꯆꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯀꯣꯂꯦꯖꯀꯤ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯖꯔꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯣꯏꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯃꯊꯪꯃꯨꯛꯇꯤ ꯊ꯭ꯔꯨ ꯃꯥꯏ ꯋꯤꯟꯗꯣ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯅꯤꯁ ꯁꯤꯔꯤꯁ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯊꯥꯒꯠꯆꯔꯛꯀꯦ ꯍꯥꯏꯔꯤꯕ ꯁꯤꯔꯤꯁ ꯑꯁꯤꯁꯨ ꯇ꯭ꯔꯤꯂꯣꯖꯤꯅꯤ ꯍꯥꯏꯕꯗꯤ ꯄꯥꯔꯠ 1, 2 ꯑꯃꯗꯤ 3 ꯂꯩ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟ ꯑꯗꯨꯕꯨ ꯅꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯕꯨ ꯑꯣꯟ ꯊꯝꯕꯤꯔꯝꯃꯨ ꯃꯔꯝꯗꯤ ꯃꯊꯪꯗ ꯑꯩꯅ ꯊ꯭ꯔꯨ ꯃꯥꯏ ꯋꯤꯟꯗꯣ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯊꯥꯒꯠꯆꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯦꯛ ꯊꯥꯒꯠꯂꯛꯄꯒ ꯌꯦꯡꯕꯤꯅꯕ ꯐꯔꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ